मैम खुरमजरी इम्पैक्ट न्यूज़ की मनोहन के थोक्सोन मैम तराम नोक्सरी इसई हैबसी मियोबिगी समाज का मियोबी खुनाई का तना थना याद्रबा अदुगुनलबा मसाक अमदी ओइरी अदुमकपु इसई थाक मणिपुर करमना लेरी मतंग इसई थाक तोंगान तोंगान बि इसई खुनुंग इसई नत्रगा फोक हाइब तारे तोंगान तोंगान बि इसई ओरगस मतंग इसई हैबसिदा करमाइना मसी डेवलपमेंट चौखट खोंथांगदा अदुगा मणिपुर की मियोबिगी मणिपुर की समाज का करमना सगोनदना हिंगलिबगी हैबकी मतंगदा डेवलपमेंट ऑफ मणिपुर मतम इसई हैबसिदा खरनैना मतंगता इम्पैक्ट न्यूज़ की स्टूडियो लैंसिनो लेबिरबसे हेक थंगना फंबिरिबसे ओजा मयंगबम धनंजय जनरल सेक्रेटरी आमिकनी ओजा धनंजय तराम नोक्सरी लोइना गेस्ट इंग लैंसिन बिरबा ओजा नरेंद्र निगोम्बा कल्चरल एक्टिविस्ट ओजा बसु के नसी मनुना तराम नोक्सरी लोइना गेस्ट इंग लैंसिन बिरबा ओजा निगोम्बम तोम्बा फाइनेंस सेक्रेटरी फिल्म फोरम मणिपुर जातोम बसु ngasi मनुना तराम नोक्सरी मरोइना ngasi डेवलपमेंट ऑफ मणिपुर मतम इसई हैबसी अखोई मणिपुर खुनाई गेदी तुम आंगांग सी पिकलिंगेदगी नंगनदगी इमागी नंगनदे हाइतर था बुंग तोंदे होरगा जगोई सुनी तादिंग हाइबा चोंगबा खुद की साथेक से लाग लेबनिना मणिपुर की मियाम सी इसई अमसुंग जगोईगा तूना तोनना दुम लेबा दुम पोकगी मचा अमा लेबसिदा मतम इसई अदुगा तोंगान तोंगान बा इसई की ट्राइबल डायलेक्ट्स मैम अमसु लेरी अदुबो मतम इसई हैबसिदा करमाइना मसिगी चाखोट हेन फगनबकी करम ट्रेंड लेरीबगी हाइदि मतंगदनि अहमबसि ओजा अमिकिद लाक्सगे मसिगिसदा अखोगी मतंग इसई हजि करी ओइगदोइनो अदुगा मतंग इसई हैबसिदा अखोगी करी मसाकसिबु मतंग इसई कौगदोइनो हाइबा वाफमदनि करी हाइबिनि साइदा चुमे अखोई म्यूजिक हैबसे मॉडर्न म्यूजिक मतम इसई से मॉडर्न म्यूजिक से मसी अखोगी फिजिक्स का हाइगरि एप्लाइड फिजिक्स का हाइदोनि अखोइना तमुबा थ्योरी सिंग मागी तोंगान तोंगानबा इंस्ट्रूमेंट बु ओइरो वोकल बु ओइरो इंस्ट्रूमेंट मखन लेख्रे हारिबा मैम सिंगसे मखोइना अखोगी लेसन ओइना एजुकेशन ओइना मोगी म्यूजिक एज एजुकेशन तमुरा कांदरा मदु अखोगी इम्प्रोवाइज तौरगा मियामदा इथिन पीबा ngamba यामना फजबा अखोगी कंपोज तौरगा मिनिट 5-6 की मनुंगदा अखोगी मयामगी थमोइबु सुमतपा ngamba अदुगुंबा आर्ट फॉर्म परफॉर्मिंग आर्ट फॉर्म मने अदो म्यूजिक की मतंगददी अखोई इसामक यामना मसीसिदा अखोइना यामना का हेना हाइरगसो हलमलाई गुरु मैमना थोइन हेना खंबिरबा गातनी अदुबो तुमना खकी अखोइगी मतम मिसैगी लु अमगी थौपुरबगी आइगिसु नॉलेज लेजबा खरा सुम पब्लिक ता हंगचबगी वानी अदा अदुनि इसम समना मॉडर्न म्यूजिक हाइबसिदी अदुगी अइना होजि हाइजरिबा मोंगदुनि अदा मॉडर्न म्यूजिक से हौजिकसी होंगलकलिबा पृथ्वीगी काय हाइतारे ग्लोबल चेंजेस के इरोइनना मॉडर्न म्यूजिक की सगलोन सिसु नोम की चेंज तौरपदुना हौजिक ओइरबे फिबम सिसु अखोइगी ईस्ट वेस्ट ब्लेंड तौबा अखोइगी म्यूजिक से एज ए होल कई हाइतारे सिना मसक अमनि गाइना हाइबा ngамदबा अदुगुंबा कनो फिबम अमदा लई अदुमकपु अखोइ मणिपुर दा लैबा मणिपुर की प्रजा अमोइना पीपल अमोइना अखोइगी लैहाउसिगा चासनबा इसैसिंगसु अखोइना मफम मतम चाना अखोइ पुथोकपा अदुगा लमदमसिगी इसैनी हाइना सक्ताकपदा अखोइगिसु यामना अचौबा दायित्व लै हाइना अदुमाइन थमजनिंगी अदुगुंबा इसैसिंग अदो सोइदरमकी वैल्यू लैबा अदुगा मदु अखोइगी लैहाउसिगा चासनबा इसै ओइगनी अदुना मदुगुंबा इसैसु अखोइ अदुम अखोइ यामना थवाइ यावना अखोइ कनो तौबा चंगी पृथ्वी की फंपाक हाइतार पृथ्वी फंपाक मसक तापग मणिपुर की सही गायना हायरगा चाउथोक सननबगी मतांग यौनबगी चेंसलक खोंजंग सिदा होजिगी डेवलपमेंट अदुगी थाक पुखनबगी कन होनजब मयामनि जातो बदला सनिंग होजिगी सेम क्वेश्चन हाइतार तोगान बर लेहाव सानबा हाइबो फमसु पनबिरी अदगी वैल्यूज अदुगा तोगान मागी मॉडल्स मयामस लेबनि हाना होगी इसै असि ngसाइ हाइजबदुनि हेक ममागी मनंगलदगी दुम पोप थारगा दुम तोरो लापरिना फोक्सु कोल अखोगी फोक्सु थाइनगी फोक्सु खोंग सकपा अदगी लबुक लफांगदा लब लिंगदगी खुलंग इसै गाय तोगान बा लेबनिना मतम इसै हाइजिगा खुलंग इसै अदगी तोगान फोक इसै अदगी खुनुंग इसै गाय हाइनरिबसिगा करी खेनरिबदो मसि म्यूजिक सिना ngसाइ पिरिबा इम्फेसिस तुरा नत म्यूजिक शो यौदना दुम सकपसिसु मतम इसै दुम को याबरा कमाइ तौ जातो मसि मतंग खंग मसिगी मतंग जदा मतम इसै हाइरगदि कोई सेक्रेटरी जुंग ममांग यानबिगिबा यामना कोनसनबि याबा सि याम लेखरे याम पाक चाउना कोनसनबि याय अदु अखोइगी ट्रेडिशन दा अखोइगी मणिपुरी सोसाइटी दा लेरिबा अखोइगी हानगी फोक की सिदा मखल मयाम लेखरे पेना ले खोंजोम परब ले खुलंग इसे ले खुनुंग इसे ले अदगी कोइगे टेंगथारो तोंगान बा खुनु फोक सि खक्तदा तोंगान बा फॉर्म मयाम लेखरे
ꯃꯥꯟꯅꯗꯕ ꯁꯩꯍꯦꯛ ꯑꯗꯨꯒ ꯃꯥꯟꯅꯗꯕ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯤꯔꯤꯕ ꯄꯥꯎꯖꯦꯜ ꯑꯗꯨꯒ ꯈꯨꯗꯝ ꯑꯣꯏꯅ ꯄꯥꯈꯪꯒ ꯂꯩꯁꯥꯕꯤꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯁꯤꯅ ꯑꯩꯈꯣꯏꯅ ꯈꯨꯂꯪ ꯏꯁꯩ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯈꯨꯅꯨꯡ ꯏꯁꯩ ꯍꯥꯏꯔꯒꯅ ꯃꯗꯨꯒꯤ ꯇꯣꯞ ꯇꯣꯞꯄ ꯐꯖꯕ ꯑꯃꯃꯨꯛ ꯂꯩꯔꯤꯕ ꯑꯗꯒꯤ ꯈꯣꯡꯖꯣꯝ ꯄꯔꯕ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯄꯔꯕꯁꯨ ꯁꯛꯅꯔꯤꯕ ꯃꯁꯤꯒꯤ ꯁꯩꯍꯦꯛꯁꯤꯗꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯒꯤ ꯄꯦꯅꯥꯗꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯗꯨꯗ ꯃꯇꯝ ꯏꯁꯩ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯩꯁꯛꯄ ꯁꯩꯁꯛꯄꯤ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯌꯥꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯇꯥꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯤ ꯉꯥꯛꯅ ꯊꯝꯅꯅꯕ ꯑꯩꯈꯣꯏꯒꯤꯁꯤ ꯃꯁꯛ ꯇꯥꯛꯅꯅꯕ ꯑꯁꯤꯒꯤ ꯏꯁꯩꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩ ꯃꯥꯜꯂꯤ ꯀꯥꯏ ꯍꯦꯛꯇ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯌꯥꯕ ꯃꯗꯨꯒꯤ ꯄꯣꯠꯁꯤ ꯂꯥꯛꯅꯅꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯀ꯭ꯔꯤꯇꯟ ꯂꯩꯔꯤ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯑꯅꯧꯕ ꯏꯁꯩ ꯑꯃ ꯇꯥꯕꯤꯕꯗꯁꯨ ꯊꯦꯡꯅꯕꯤꯔꯝꯕꯅꯤ ꯃꯩꯇꯩ ꯄꯨꯡꯁꯦ ꯃꯩꯇꯩ ꯄꯨꯡꯁꯤ ꯇꯕ꯭ꯂꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯃꯗꯨ ꯐ꯭ꯌꯨꯖꯟꯒꯤ ꯇꯥꯏꯞꯇꯒ ꯌꯩꯔꯛꯇꯅ ꯐꯖꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠ ꯈꯔ ꯂꯥꯡꯗꯦꯡꯒ ꯌꯥꯟꯁꯤꯟꯅꯔꯒ ꯀꯩꯅꯣ ꯇꯧꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯐꯖꯕ ꯄꯣꯠꯁꯦ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯀꯁꯟꯗꯁꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯁꯩꯍꯦꯛꯇꯁꯨ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯂꯩꯖꯔꯤꯕ ꯏꯁꯩ ꯁꯩꯗꯥꯁꯤꯗ ꯃꯆꯦꯠ ꯑꯃꯇꯪ ꯃꯇꯥꯡ ꯆꯥꯅꯒ ꯊꯦꯠꯂꯛꯄꯁꯤꯗ ꯃꯇꯝ ꯏꯁꯩꯗ ꯌꯥꯝ ꯃꯗꯨꯒꯤ ꯐꯖꯕ ꯕ꯭ꯌꯨꯇꯤ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦ ꯐꯖꯅ ꯑꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯖꯒꯗꯧꯔꯤꯕ ꯁꯦꯃꯤꯅꯥꯔꯁꯤ ꯃꯁꯤ ꯁꯦꯃꯤꯅꯥꯔ ꯍꯥꯏꯁꯤ ꯀꯔꯝꯕ ꯁꯦꯃꯤꯅꯥꯔ ꯃꯇꯝ ꯏꯁꯩꯒꯤ ꯃꯔꯝꯗ 3 days ꯑꯩꯈꯣꯏ ꯀꯪꯂꯥꯗ ꯁꯦꯃꯤꯅꯥꯔ ꯑꯃ ꯇꯧꯖꯗꯣꯔꯤ ꯃꯗꯨꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯣꯠꯇꯨꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯣꯔꯦꯟꯅꯁꯨ ꯇꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤꯅꯁꯨ ꯇꯥꯛꯄꯤꯔꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯠꯆꯒꯗꯧꯔꯤꯕ ꯄꯣꯠꯁꯤꯗꯤ ꯎꯠꯆꯒꯗꯧꯔꯤꯕ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯈꯟꯅ ꯅꯩꯅꯒꯗꯧꯔꯤꯕ ꯄꯣꯠꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩꯁꯤ ꯀꯔꯝꯍꯥꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯠꯇꯨꯗꯒꯤ ꯀꯔꯝꯕ ꯊꯥꯛꯇ ꯑꯣꯟꯈꯠꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯅꯩꯅꯗꯣꯏꯁꯦ ꯑꯗꯨꯗꯤ ꯀꯔꯤꯒ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯞꯆꯤꯟꯅꯔꯒ ꯈꯨꯗꯝ ꯑꯣꯏꯅ ꯄꯦꯅꯥꯗꯒꯤ ꯃꯇꯦꯛ ꯑꯃ ꯄꯦꯅꯥꯒꯤ ꯁꯩꯁꯛ ꯇꯣꯉꯥꯟꯕ ꯐꯖꯕ ꯃꯌꯥꯝ ꯂꯩꯔꯦ ꯈꯣꯡꯖꯣꯝ ꯄꯔꯕꯒꯤ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯒꯤ ꯐꯣꯛꯀꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯈꯨꯂꯪ ꯏꯁꯩ ꯈꯨꯅꯨꯡ ꯏꯁꯩ ꯃꯌꯥꯝꯗꯤ ꯃꯆꯦꯠꯇꯨ ꯇꯧꯔꯒ ꯃꯗꯨ ꯈꯛꯇꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩ ꯍꯥꯏꯕꯁꯤꯗꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯋꯦꯁꯇꯔꯟꯗꯒꯤ ꯂꯥꯛꯄ ꯄꯣꯠꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯇꯝ ꯏꯁꯩ ꯐꯣꯛ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯃꯇꯝ ꯏꯁꯩ ꯀꯧꯕꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯤꯅ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯐ꯭ꯌꯨꯖꯟ ꯁꯦꯝꯃꯒ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯁꯩꯍꯦꯛꯁꯨ ꯃꯥꯡꯍꯟꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯜꯁꯤꯡꯅꯁꯨ ꯍꯦꯛ ꯄꯥꯝꯒꯗꯕ ꯁꯩꯍꯦꯛ ꯑꯗꯨꯒꯨꯝꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯌꯥ ꯖꯄꯥꯟ ꯑꯗꯒꯤ ꯊꯥꯏꯂꯦꯟꯒꯨꯝꯕ ꯆꯤꯅꯥꯒꯨꯝꯕꯁꯤꯒꯤ ꯁꯩꯁꯛ ꯃꯑꯣꯡꯁꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅꯁꯨ ꯄꯥꯝꯕ ꯌꯥꯎꯔꯛꯏ ꯃꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯁ꯭ꯇꯥꯏꯜ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯏꯁꯩ ꯑꯃꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤꯅ ꯇꯧꯕ ꯏꯁꯩꯒꯁꯦ ꯃꯣꯏ ꯑꯁꯣꯝꯗ ꯌꯥꯝ ꯄꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯖꯟꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯤ ꯄꯣꯠꯁꯦ ꯌꯥꯝ ꯄꯥꯝꯅ ꯇꯥꯟꯅꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯒꯤ ꯃꯑꯣꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯏꯁꯩꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯍꯥꯎꯁꯤꯒ ꯆꯨꯁꯟꯅꯅꯕ ꯁꯦꯝꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯅꯩꯅꯕ ꯄꯣꯠꯇꯨꯅꯤ ꯁꯦꯃꯤꯅꯥꯔꯗꯨꯗ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯒ ꯃꯇꯝ ꯏꯁꯩ ꯑꯣꯖꯥ ꯃꯇꯝꯒꯤ ꯏꯁꯩ ꯍꯥꯏꯕꯁꯤꯗ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯁꯛꯄꯗꯨꯁꯨ ꯃꯇꯝꯒꯤ ꯏꯁꯩ ꯑꯅ ꯃꯌꯥꯝ ꯄꯥꯝꯅꯈꯤꯕ ꯏꯁꯩ ꯃꯇꯝ ꯏꯁꯩ ꯑꯗꯨꯝ ꯍꯥꯏ ngasi 2019 ꯌꯧꯔꯛꯄꯁꯤ ꯃꯇꯝ ꯏꯁꯩ ꯑꯅ ꯃꯌꯥꯝ ꯄꯥꯝꯅꯕ ꯏꯁꯩ ꯑꯗꯨꯝ 2025 2030 ꯃꯤꯔꯣꯟ ꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯇꯣꯝꯕꯅ ꯊꯝꯕꯤꯈꯤꯕ ꯐꯣꯛꯀꯤ ꯑꯗꯒꯤ ꯐ꯭ꯌꯨꯖꯟꯒꯤ ꯑꯗꯨ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯌꯦꯜꯂꯣꯉꯩꯗꯒꯤ ꯇꯣꯔ ꯇꯤꯟꯅꯔꯛꯄ ꯄꯦꯅꯥꯕꯨ ꯑꯣꯏꯔꯣ ꯈꯣꯡꯖꯣꯝ ꯄꯔꯕ ꯑꯣꯏꯔꯣ ꯃꯁꯤꯒꯤ ꯃꯤꯛꯁ ꯑꯞ ꯇꯧꯔꯕ ꯃꯇꯝꯗ ꯄꯨꯊꯣꯔꯛꯄ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯕ ꯄꯣꯠꯇꯨꯔ ꯃꯇꯝꯒꯤ ꯏꯁꯩ ꯑꯁꯤ ꯑꯗꯨ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯝꯒꯤ ꯏꯁꯩꯁꯤꯅ ꯉꯁꯥꯏ ꯈꯣꯡꯖꯣꯝ ꯄꯔꯕꯅ ꯃꯩꯇꯩꯕꯨ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯀꯜꯆꯔꯕꯨ ꯃꯁꯛ ꯇꯥꯛꯄ ꯄ꯭ꯔꯤꯊꯤꯕꯤ ꯃꯄꯥꯟꯗ ꯃꯁꯛ ꯇꯥꯛꯄ ꯋꯤꯊ ꯈꯣꯡꯖꯣꯝ ꯄꯔꯕ ꯈꯛꯇ ꯅꯠꯇꯅ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯄꯦꯅꯥꯕꯨ ꯑꯣꯏꯔꯣ ꯃꯌꯥꯝ ꯃꯁꯛ ꯇꯥꯛꯄꯁꯤꯒ ꯃꯇꯝꯒꯤ ꯏꯁꯩ ꯍꯥꯏꯅ ꯄꯨꯊꯣꯔꯛꯏꯕ ꯄꯣꯠꯁꯤꯅ ꯃꯁꯛ ꯇꯥꯛꯄꯁꯤꯒ ꯀꯗꯥꯏ ꯐꯥꯎꯕꯗ ꯃꯗꯨꯒꯤ ꯇ꯭ꯔꯦꯟꯁꯤ ꯌꯥꯡꯅ ꯆꯠꯄ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯛꯈꯪꯕ ꯍꯦꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯅꯔꯦꯟ ꯁ꯭ꯋꯥꯏꯗ ꯑꯣꯖꯥ ꯅꯔꯦꯟꯗꯤ ꯌꯥꯝꯅ ꯏꯃꯤꯅꯦꯟ ꯑꯣꯏꯕ ꯂꯤꯔꯤꯁꯤꯁ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯌꯥꯝꯅ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯕꯤꯁ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯅꯔꯦꯟ ꯁ꯭ꯋꯥꯏꯗ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯥꯛ ꯌꯦꯠꯇꯒꯤ ꯄꯤꯕꯤꯔꯛꯏꯕ ꯃꯣꯠ ꯃꯌꯥꯝꯁꯤꯡꯁꯤ ꯇꯥꯖꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯊꯣꯠꯁꯤ ꯌꯥꯝ ꯄ꯭ꯔꯣꯚꯣꯀꯤꯡ ꯑꯣꯏꯕ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯑꯃ ꯊꯣꯔꯛꯑꯦ ꯍꯧꯖꯤꯛ ꯀꯦꯀꯦꯅ ꯍꯥꯏꯕꯤꯔꯤꯁꯦ ꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯂꯥꯛꯇ꯭ꯔꯤ ꯃꯃꯥꯡꯗ ꯃꯇꯝ ꯏꯁꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯇꯝ ꯏꯁꯩꯁꯤ ꯑꯩ ꯑꯇꯣꯞꯄꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯣꯏ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯑꯩ ꯍꯥꯏꯒꯦ ꯑꯩꯅ ꯈꯟꯖꯕꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯃꯥꯡꯒꯤ ꯂꯩꯈꯤꯕ ꯑꯍꯜ ꯃꯌꯥꯝꯁꯤꯡꯁꯤ ꯊꯦꯡꯅꯖꯔꯛꯄ ꯃꯇꯝꯗ
matam isai haibase leite Manipurda matam isai haiba potsak amata leiramde masi aikoina karamaina masi maming si thon gibano kamai lakibano haibasi swaita kitang ai ningjang ho chumra in khali taseng namakti isai ama haibasi pukningi ithilni aduga maduda sizinaribuduna pukningi warolni thamogi mapauni aina kanagumba amagi mafamda hainingiba ngangningiba phongdokningiba pot punamaksinga se matamduda aikoigi manipur asidi yamna thakha naiba khunai amada aikoigi chawrokpani aduna aikoigi mipum khudimaksinga se ahlamanbu masak khangba mimang pomang yamna naiba thakha yamna naiba adugumba furup amagi kangupta leirakpa amu oibana pakhang amana leisabi amana pakhang amada nungsi karamna phongdokadage thamogi pausi karamna tamgadage haibasi matamduda larik ibagi kanosu leiramde larik haibasu leiramde chithi kaino khangamde karimda khangamde adubu miyoibagi punsigi khongchat adudi adum ngasi leiribisiga chap manai haribo maduda magi saw loi chap managaneba matamduda adugi matamda phaubi ithil se aikoigi tradition da ngasi de aikoina tradition hairaba aduga aikoigi lu da tongda leiriba aikoigi kulang isai hairsine tabak supamda amana amada awai akum tonaraga sigi pot asidagi masidagi akoigi leigrabane isai se aduna masisu kraidi la ino na thirur kandadi akoina lai haraw ningjang da yaroeba lai haraw ningjang da bera aikoi leisemba matamda masigi duet songa di amaga tonari si karamaina sakibro gaisi madomda muk changjal gar yam sangdokhine na tobuni aduga lai haraw baji masi akoigi di yam horokpam ne aduna aina huji points da amuk maka amuk sathajar pamatamda matami sei kamai kauhrimna kauramde leiramde manipur da su leiramde aduti karmai hairmi aikoigi isegi sigumba saida asidagi khar thaidu akanda aikoida Hindustani sangit ay ngasi mo yam kana hainai se Manipur do poktrieba Manipur do yoroktrieba asom da yam leiramani yam na maming leiramani ko Manipur do masi suklei leiraktri matamda isai habis leigrabane nungsi nongi sai akoi leigrabani ha hai bem leigrabane basi si dei da magi puningi sai tharo lo yagrabani aina nangun nungsi nang aina haijari basi nang yaning bra yaning da so many things aduna takpodi oja matami sai asi matam dagi sai du yes exactly adune ba posila ise ado hojik chi kramai tawna masigi posigi system ase kramai na masi grow up torpno polokibno haiba taragadi aikoigi theater jin ningsing mayai yes theater sigi lemai hangdo matamda aikoina ngasi hariba matam isai asigi singli nauri tabam si mangondo oeba 1902 da Prabhas Milan haiba drama ma saneba masigi drama se manipuri lo nate bengali ngakta sanabani madudagi theater ji hore haiba leire madudai de isai se yaure eba azmaina isai se matang yaw ai kitang samjange ko matang isai se lakpasdagi magi development si sum tarpuda bengali mina sakpai isai asomdi pursalei hindustani sangit ki mongda bengali gi isai gi mongda rabindra sangit ki mongda matang lakpasina madugi paring edu sum lakpane madugi lengban du da aikogi isai se tongkhat pa hore adudagi di aikogi se samna hakanda ihan hamda akoina hujik akoina manipuri matam isai numit kaina launariba september gi kunthra se masidei da aikoya larin mayum ibungol haiba oza ibungo asine ibibu nursing haiba drama am leyem drama si akogi sana konungi nakanda stage sarakanda sanagi haibam leyeba hariba se masi history ne gramaina oiriba history no harakanda nahan kaina bengali gi wari da sanaramba natraga ramayana gi wari da sanaramba mahabharata ki wari gi episode sing da sanaramba punamak sing si toktoga maripak maramdam nuksiba iraipak asigi ihul yauba adumba drama ji sanaba hogre adu isai su adu san sakpa hogre ba isai gi sudi matam du da inga sa haijagri do ai khoi gi isai si
हिंदुस्तानी संगीत की लेंबान थोंगत खरेब अदुन मरम ओरकान हिंदुस्तानी संगीत की मौंग असी सकनरी लौर लाखीबनेबा अदु एक्चुअली मसी मन मतम इसगी होरक फमनि हाइना हाइबदुमुक्ति मसीसु होय अइना कपदि अइ इतिक्ति नसदे अदुबु अखोइगी हौग्रब लेग्रिबा पेनागी सैसकलोन ngasai ओजा तोंग ताकपि गिबसिंजे पुनमक सिंसिदा अखोइ कावरगा कालगा सपसु यारोय मसी पापुगदबा नत्रगा अखोइदा यामना तौहीदबा हाइबदु ओइदोरिनेबा ओके हौजिक्ति मणिपुरी मतम इसै हैबसी अमुक मतम जुदैदा क्रमाइन तौगे हैबदा मागी डेवलपमेंट अमु लेगनी सुम तपना लाखपदगी ऑल इंडिया रेडियो इम्फाल है लाख्रे सिगी ममांग गुवाहाटी अखोई प्रोग्राम लेरमेब मणिपुरी प्रोग्राम से इसै सामेब इसै से याम मरुइब प्रोग्राम अम ओइरमेब मिनिट 30 की प्रोग्राम लेरम्बा अदि पुंखाय मगी प्रोग्राम ओलप मतमजिदा मपुंग ओइब पोसे अखोई मीना आदा सलग ड्रामा सानरुबु यादबन मरु मरकांदा अखोई इसै गी रिकॉर्डिंग ओइना यस रिकॉर्डिंग जे अखोई साइड तौरकांदा नत्रगा आदा सलग लाइजे ट्रेन दुनेबा या अदुदगी दी अखोई इसै से दमैना लाक हौरे असिनी असमय तौकांदा मतम इसे हैबसु मनी कनो अखोई मतमदुददी आधुनिक अइना कोबिरमेबा आधुनिक कोरमबसे मतम इसे से लेखिद्रबा अखोई ओजा पहाड़ी नुमाइथेम आई मिंग पंजरे ओजाई बुंगबु आई इशोरुनी इपागुंबनी अदुगा लाइनी लमदम सिगी संगना सोनरिबनी अदुबु आई ओजागी सक्ताकपा यानबैदमता आई मिंग पंजबनी इमासी बिनोदिनी होई लेरिबा हुजिक लेरिबा अखोई कनो अखोई खुमथेमगी प्रकाश लेरिबा मखोई मयामसिना जयेंद्र कुमार शर्मा दगी लेखिद्रबा बाबा चांदम गोपाल मोय मयामसिना प्रोग्राम कमिटी ना अमसु लेरमेबा सेम्बा हारिबा प्रोग्राम कमिटी सिना यारिबा मखैदि अखोई लोन ओनथोक्सेना युबबनी हाइबदुना हरुंग थोरम ओनगी वरी को सुमाइ तौद अंगांगी थोरम नुपीगी थोरम अदुगा आधुनिक इसै हाइबसि मणिपुरी मतम इसै हैन ओनगिबदगी मणिपुरी मतम इसै हाइबगी वाने अदुगा हुजि मणिपुरी मतम इसै जे सिगी पोर सिदी अदुम ममिंग सिदी अदुम सथरखिगेनि ना ए खली 20 रा 25 रा अदुम मतम की इसै अदुम ओइनी अदुम ओइगनी अदुगा तोबददी हुजिगी मणिपुरी मतम इसै से मसिदगी सिगी डेवलपमेंट सिदी अखोई येंगदब यारोय सिगी लरिबा पोर असे सुम ट्रेन सथा तारगदी हुजि आर्मी की सेक्रेटरी न जो हाइबिरिबा हापामिबा पोसे सुंथोक थोय सुक लाग लाओय अखोई इसै अदगी अमन ngसागी अखोई पोर मयाम सिंगी फ्यूजन हाइबा पोर सिदी असेंग मसक नते सिदी असेंग मसक नते फ्यूजन अखोई सक ताको यारोय फ्यूजन अखोई सक ताको सिदी एक्सपेरिमेंट नमनी अखोई पेनागी सरुक खरा हापसलकपा ना संगीतगी सरुक खरा हापसलकपा खोंजोंबर सरुक खरा हापसलकपा मदन मणिपुरी मतम इसै ओइबे सुगा यारोय मा अदुदी एक्सपेरिमेंट ने हाइबा अखोई ओइबा चप चाबम सागत के हाय तादी अखोई सिंगली नौरी थिरक पताबनी अखोई मिहुल थिरक पताबनी आई मिहुल काय दु हुलिगे खन दिल्ली दा आई मिहुल हुलुगा महाराष्ट्र दो हुनबो मिहुल दो अखोई साइड पुसलगा बॉम्बे हुनबो पुसला कांदा स्वाइदै दा अखोई इसै सेम तारगदी ngasi वाथोक थोइबा मयाम सिंसे अदुम लेप्तन थोखिनी अदुन मसी कक्थत के अखोई ओइबा अमा सागत के हाइबा तारगदी अखोइना अखोई पेना निंगसिंग दा यारोय अखोई कुलुंग इसै निंगसिंग दा यारोयबा मधुगी दुदगी अखोई अमा सेमनबा अखोई फोनबा ताइ तसेना अखोई खोइरी नौफम दुदगी हौरगा लाकान मतंगी सैदु मपुंग फाना मयाम पृथ्वीगी लेमाइ सक्ताकने हाबनी तोगान बा फावबा म्यूजिक कंपोजर अदुगा फावबा इंस्ट्रूमेंट मयाम अदुगा फाव लेबाकी मोइगी तोरगा फ्यूजन सेम कान मदुना मयाम या ममिंग चलगा सु याद पामना बोरगसु मदु मतम इसै हाइदर मणिपुरगी ट्रेडिशन चानाबनी मसी मतम इसै हाइना पुथोपदुदी मदुदे आरिम थबक्ति ओइदे हाइबा वाफम दुनेबा अदुगा जस्ट हारिबा मतम इसै मणिपुर मतम इसै लागम होदा ऑल इंडिया रेडियो की अचौबा क्रेडिट अमसु याम अचौबम से लई अदु बोजा कनोदा लाक्से ओजा धनंजय लाक्से मसाई जातोमना हाबिगेबा सेमिनार है वाफम सेमिनार पनबीगबीना सेमिनार से करी मतंग तौगदोइनो करमाइ तौगदनो सेमिनार से ममांग तौगिब लेब्रा दुगा मसैद ममांग करी तौगिब लेरगती हंदक लाइस सही अमा नत्रक अनी सिदा करी अहो मचेंजिंग पुरपंग अमबगे एसे सेक्रेटरी मोइना अमिकिसिना मणिपुर यूनिटी ऑल मणिपुर मतम इसै कांगलो हाइदना एपेक्स बॉडी अमो लेना कंट्रोल तौदना मयामगी अवारपा येंगसनना लेबा फादर ऑर्गनाइजेशन अमो ओइबनिना सिगुम्बा डेवलपमेंट से सही मरी मंगा सिदा नत्रक अमिक्सी बु ओरसु अदुगा सही मतंग सही लाइबा ट्रेन सिदा हजि फाउ सही मरी मंगा करी अहोंग लागे हाइबा वफमनि करी हाइबिंग स्वाजा अदुगा सही सेमिनार दि मतान जो खितंग याम तेतंगना थंबिरम मदु करावाइदा मदु फोकस तौगदगी करामाइना चाखुलंगदगी हाइबदो फनी आई तेंतंग हाइजगे अखोइगे ममांगदसु अतै तोंगा संस्थानसिना अखोइगी सैगिलमदा सेमिनार तौगिबा मयाम अमा यावखरे अदुगा अमिंगसु तौखरे
handak tawdoi aihakna khanjabada ahumlak suba sumba state level seminar oigani tawdoi hojiki akhoi kano film forum gi akhoi yamba tatumna hybrid muntuna ai madu haijage sagi tawdoi seminar sigi magi maroi be theme se development of Manipur matam isai with tradition and value and identity akhoi gi Manipur matam isai chakhot pada akhoi gi globally hongai ba si ko iroina na akhoi gi saktam su kanba kannana ba amasung madu gi value aduga akhoi gi identity ani maktu na parga channa ba haina maina adugi da tawbani aduna akhoi Manipur matam isai ama lepa haibasi masi akhoi yamna isam chamba akhoi gi natragna chauba seminar amana one time amkhak tawbuna di yaroi but initiative lawba hai tare initiative habisi yamna mathau tai initiative lawragadi first step second step third step adu changla initiative habida karam angle da charakpa adu scope tu yam sarom gani adu kari karam focus to ba masak sing kari isai amada darkar lari si akhoi chaurangna yam kupthadraga su khanau gi ba part ama aduga madubu yomdra pugodoi instrument sing gi posak ama hairiba posak sing asi akhoi Manipur gi oina leijabada moitei pung piana langteng adagi akhoi gi tangkhul isini nau sing ariba instrument sing lei folk instrument sing aduga atotoba furup gi su lei iroi machi da khingba adagi akhoi gi sangitan gi akhoi gi kortan haiba sing si aikhoina masi yam phajana systematize to thokpa da masi R&D haitare research and develop tawba ma mathok tai yam sangna khanaba akhoi gi chawrakpa chanabi aba akhoi gi saktam gi oiba posak tu madi han initiative lawraga madigi mathang yamna sanglaba sehi tara kun muki study ma darkar lei adugi adunia ina dwagi ngasai seminar gi ngasai gi initiative to adugumba pot to lakna ba aduga Manipur matam isai si lamdam sigi lehau ga chasenna ba amasung phajaba magul lebe isai mo hen ba haibase masi seminar sigi da ngasai gi madugi theme ji da yaujari haijari ba aduna masida akoina isai mayek ibagi su isai mayek haibasi akhoi gi isai si akhoi ahan akhoi gi mayek iba yam basu yaubiri isai haibasi ngasai yamna magul leba performing art form ni harisi karigino habada dharma ama sanabada pung ama makai ani changbe yawi senma ama 45 minutes adudu changbe yawi adubo isai sidi minute manga dani haijariba minute manga asida mi ase kanagumba taribo audience na pamagadi eta mathum marang hoi haijariba aduna ummaga pugudone aduna yamna strongest medium ne adu next to media ne akhoi isai se ma isai mana akhoi ge Manipur gi chief secretary kanan oirige na samda yamna far flung area da leba lai su haitobam da hangudi khona no khangde hairagani adu isai afawo isai saksakpamadi everywhere khangni haitare ko aduna masi next to media ne aduna asugumba medium se khoina yam haisingna akhoi gi tawba tai aduna tungda lakadaba thabak thoram singda akhoi hairiba posak sing asi kaudragadi adudi adum afaba oi yes hadagi seminar siki aduga mamangda amiki oriba pandam singsi haipet sorangna yengabada traditional values haitare mayamgi Manipur gi gasayo janare nu thambiba pokpodagi Manipur khunai khoropodi laiba train sika maduda yauraiba masak sing adu kaikhandana pukhallaga maduda lakadobagi thammaga karamaina attempt id madu karamai chusanna semsike yoksike hai wafam duni mane aduga ai supplement ta ga tawjauge Manipur da hojik je khoina se samna harabada aikhoi bili da leiba kharana isai gi modern music se matam isai modern music se khoina sakhonna ba khonai cheli chongi adubu aikhoina han tawdaba treasure mayam leiriba khoi sana lupana pik thalaba pot mayam leiri samna da kabui gi isini naw singi makhoi su ibad da chanaram deba oral history wena moisu yamna phajaba mayam lermeba aduna akhoi gi hojiki seminar na pambirabani na tawdi hojiki khana baside di seminar gi dinate adubu pambirak pagi khara thamjabane ba kabui gi isai se makhal kulum doi leba adudida ngasagi partially khara tei account phadan tawdaba thargadi kunthra mule haidiba adubu haribe isai singa se kabui haiba kogi jati si masigi haloreba lai guru thukkiba khara yaure hojik thuppam dai oiba chahi yamaba yaure moina thamibe isai singse moina thamamba moigi aribe isai singse aikhoina khangdana unused haitare koigi koina madi hi kano han tawdreba sumai tawda tangkhul gi leiri adigi tong furu maring mar paite thado mau yes moigi isai singse khaji leiriba mayam je aikhoina phajana yengbu matam dadi
kai why not for new face adu masu kai adum ꯑꯅꯧꯕ ꯃꯁꯛ ꯑꯃ ꯄꯨꯊꯣꯛꯁꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯅꯧꯕ ꯃꯁꯛ ꯑꯃ ꯄꯨꯊꯣꯛꯁꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯁꯃꯥꯖꯗ ꯇꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯐꯨꯔꯨꯞꯁꯤꯡꯁꯤꯒꯤ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯃꯅꯥꯠ ꯃꯁꯛꯁꯤꯡ ꯑꯗꯨꯁꯨ ꯈꯣꯝꯖꯤꯜꯂꯒ ꯀꯗꯥꯏꯗ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯗꯨꯅ ꯑꯣꯖꯥꯗꯅꯦ ꯑꯃꯨꯛꯇꯪ ꯂꯥꯛꯆꯔꯝꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯁꯤꯗ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯏꯟꯁꯇ꯭ꯔꯨꯃꯦꯟꯒꯤ ꯑꯆꯧꯕ ꯄꯣꯠ ꯑꯃꯁꯨ ꯍꯥꯏꯕꯤꯔꯤ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯇꯥꯡꯈꯨꯜꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯐꯨꯔꯨꯞ 53 ꯃꯣꯏ ꯐꯣꯛ ꯀꯜꯆꯔ ꯍꯥꯏꯇꯥꯔꯦ ꯏꯔꯣꯏ ꯃꯁꯤꯅ ꯈꯣꯡꯕ ꯐꯥꯎꯕ ꯍꯥꯏꯕꯤꯔꯤꯗꯨꯅꯦꯕ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯗꯨ ꯌꯩꯔꯤꯕ ꯊꯤꯜꯂꯤꯕ ꯃꯌꯥꯝꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯣꯖꯥꯗꯤ ꯍꯥꯟꯅꯒꯤ ꯂꯤꯔꯤꯁꯤꯁ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯂꯤꯔꯤꯁꯤꯁ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯏꯁꯩ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯨ ꯈꯛꯇꯪ ꯃꯊꯧ ꯇꯥꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯃꯌꯦꯛꯇꯨꯁꯨ ꯃꯊꯧ ꯇꯥꯗ꯭ꯔꯕ ꯀꯝꯄꯣꯖ ꯇꯧꯕ ꯑꯗꯨꯒ ꯍꯥꯟꯅꯗꯤ ꯃꯌꯦꯛ ꯁꯨꯕ ꯂꯩꯔꯝꯕ ꯅꯠꯇꯦ ꯃꯌꯦꯛ ꯌꯥꯎꯗꯅ ꯆꯤꯟꯅ ꯆꯤꯟꯕꯨꯡꯗ ꯆꯤꯟꯐꯥ ꯄꯨꯔꯒ ꯁꯜꯂꯛꯄ ꯏꯁꯩ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯅ ꯏꯁꯩ ꯃꯌꯦꯛ ꯏꯕ ꯍꯥꯏꯗꯅ ꯐꯖꯅ ꯏꯔꯒ ꯄꯨꯊꯣꯛꯑꯒ ꯋꯥꯍꯩ ꯐꯖ ꯐꯖꯕ ꯁꯦꯝꯃꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏ ꯃꯔꯨꯑꯣꯏꯕ ꯃꯆꯜꯁꯤꯡ ꯑꯁꯤ ꯀꯔꯥꯏꯐꯥꯎꯇ ꯂꯩꯒꯗꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯦꯟ ꯁꯤꯅꯔꯤꯑꯣ ꯍꯥꯏꯇꯥꯔꯦ ꯃꯇꯝꯒꯤ ꯏꯁꯩꯒꯤ ꯈꯣꯡꯆꯠꯁꯦ ꯀꯔꯥꯏꯋꯥꯏꯗ ꯂꯩꯔꯤꯒꯦꯁꯦ ꯀꯔꯝꯍꯥꯏꯅ ꯚꯤꯖꯟꯁꯤ ꯀꯔꯝꯍꯥꯏꯅ ꯎꯕꯤꯕꯖꯥ ꯑꯩ ꯊꯝꯖꯅꯤꯡꯉꯦ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯏꯁꯩ ꯑꯃ ꯍꯥꯏꯕꯁꯦ ꯀꯣꯝꯄꯣꯅꯦꯟ ꯈꯔ ꯂꯩꯌꯦꯕ ꯏꯁꯩ ꯑꯃ ꯍꯥꯏꯕꯁꯤꯗ ꯀꯣꯝꯄꯣꯅꯦꯟ ꯂꯩ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯁꯩ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯐꯕ ꯑꯁꯤꯁꯨ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯒ ꯏꯁꯩ ꯁꯛꯇꯧꯔꯤꯕ ꯃꯤꯗꯨꯅ ꯈꯣꯟꯖꯦꯜ ꯐꯔꯦ ꯍꯥꯏꯔꯒꯁꯨ ꯌꯥꯔꯣꯏꯕ ꯃꯥꯅ ꯈꯣꯟꯖꯦꯜ ꯐꯕ ꯄꯣꯠ ꯑꯗꯨꯅ ꯑꯩ ꯏꯁꯩ ꯁꯛꯇꯧꯔꯤꯕ ꯃꯤꯅ ꯊꯣꯔꯛꯀꯥꯟꯗꯨꯗꯩꯗ ꯄꯨꯡ ꯌꯩꯕꯁꯨ ꯂꯩꯔꯁꯅꯨ ꯈꯣꯡꯕꯁꯨ ꯂꯩꯔꯁꯅꯨ ꯂꯣꯏꯅꯃꯛ ꯂꯩꯔꯁꯅꯨꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯉꯥꯛꯇꯅ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯌꯦꯛ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯛꯑꯦꯕ ꯑꯗꯨꯅꯦꯕ ꯗꯟꯖꯣꯏ ꯃꯌꯦꯛꯇꯨꯁꯨ ꯑꯃꯤꯀꯤ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯁꯦꯃꯤꯅꯥꯔꯁꯤꯗ ꯀꯣꯟꯁꯤꯜꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗꯅꯤ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯑꯗꯨ ꯌꯥꯎꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯩ ꯈꯟꯕꯗ ꯌꯥꯎꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯑꯦꯛꯖꯦꯛꯂꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯌꯥꯎꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯏꯁꯩ ꯑꯃꯒꯤ ꯀꯣꯝꯄꯣꯅꯦꯟꯠꯀꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯣꯠꯁꯛꯁꯦ ꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯊꯥꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤꯕꯁꯦ ꯃꯌꯦꯛꯇꯅꯦꯕ ꯉꯁꯤ ꯏꯁꯩ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯡꯗꯅ ꯂꯩꯔꯤꯁꯤꯡꯁꯦ ꯌꯦꯁ ꯆꯨꯝꯃꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯃꯥꯒꯤ ꯈꯨꯗꯣꯜꯁꯤꯡ ꯏꯁꯩꯒꯤ ꯈꯣꯟꯖꯦꯜꯒꯤ ꯐꯖꯕ ꯈꯨꯠꯁꯛꯀꯤ ꯐꯖꯕ ꯁꯨꯔꯒꯤ ꯐꯖꯕꯁꯨ ꯃꯗꯨꯒ ꯂꯣꯏꯅꯅ ꯃꯌꯦꯛꯇꯨꯅꯦꯕ ꯃꯌꯦꯛꯇꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯨꯔꯗꯨ ꯊꯣꯛꯂꯛꯑꯣꯏꯕ ꯁꯨꯡꯂꯩ ꯂꯩꯔꯣꯏꯕ ꯑꯗꯨꯅ ꯃꯌꯦꯛꯁꯤ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯀꯦꯀꯦꯅ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝꯗꯨꯗ ꯑꯩ ꯑꯃꯨꯛ ꯈꯤꯇꯪ ꯂꯩꯁꯟꯖꯔꯀꯥꯟꯗ ꯉꯁꯤ ꯀꯔꯤ ꯐꯤꯕꯝ ꯂꯩꯔꯤꯒꯦ ꯍꯥꯏꯔꯤꯁꯦ ꯉꯁꯤ ꯐꯤꯕꯝꯁꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦꯅꯦ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯈꯠꯂꯦꯅ ꯑꯩ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯁꯤꯡ ꯇꯧꯕꯤꯔꯤꯕꯁꯦ ꯃꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯐꯔꯦꯅ ꯂꯧꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯃꯌꯦꯛ ꯏꯁꯩꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯁꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯁꯩ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔꯁꯤꯡꯅ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯉꯁꯤ ꯏꯁꯇꯨꯗꯤꯑꯣꯗ ꯄꯨꯁꯜꯂꯛꯏꯕꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯅ ꯃꯌꯦꯛꯁꯤꯁꯨ ꯌꯦꯡꯕꯤꯗꯧꯅꯦꯕ ꯃꯌꯦꯛꯁꯤꯅ ꯑꯩ ꯇꯨꯝꯅꯤꯡꯉꯦꯅ ꯍꯦꯛ ꯏꯁꯜꯂꯛꯄ ꯑꯩ ꯆꯠꯅꯤꯡꯉꯦ ꯅꯪ ꯀꯝꯗꯧꯔꯤꯒꯦ ꯀ ꯍꯥꯏ ꯑꯩ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪ ꯀꯥꯏꯗꯅꯣ ꯍꯜꯂꯣ ꯀꯥꯅ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯑꯣꯏꯅ ꯊꯣꯔꯛꯄꯁꯦ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯇꯁꯦꯡꯅꯃꯛꯇꯤ ꯏꯁꯩ ꯍꯤꯡꯕ ꯍꯥꯏꯔꯤꯁꯦ ꯃꯌꯦꯛꯇꯨꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯐꯨꯝꯃꯒ ꯀꯥꯞꯊꯣꯔꯛꯄ ꯑꯁꯦꯡꯕꯅꯤ ꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯅꯪꯒꯤ ꯅꯥꯄꯜꯒꯤ ꯊꯧꯔꯕ ꯇꯤꯡꯈꯪꯅ ꯀꯟꯊꯠꯂꯝꯂꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯋꯥꯔꯤꯕꯨ ꯍꯥꯏꯖꯔꯤꯕ ꯁꯤꯒꯤ ꯏꯁꯩꯁꯤ ꯀꯨꯏꯔꯕ ꯏꯁꯩꯅꯦꯕ ꯑꯗꯨ ꯉꯁꯤꯕꯨ ꯍꯤꯡ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗ ꯅꯪꯒꯤ ꯅꯥꯄꯜꯒꯤ ꯍꯥꯏꯕꯁꯤ ꯂꯥ 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 ꯍꯥꯏꯅ ꯁꯨꯝ ꯁꯛꯁꯦꯕ ꯁꯨꯔꯁꯨ ꯂꯩꯔꯦꯀꯣ ꯈꯣꯟꯖꯦꯜꯁꯨ ꯐꯖꯔꯦꯀோ ꯃꯌꯦꯛꯇꯨ ꯏꯁꯩꯗꯨ ꯍꯤꯡꯈꯤꯗ꯭ꯔꯦꯕ ꯂꯥ ꯂꯥ ꯂꯥꯗꯨ ꯍꯤꯡꯒꯗ꯭ꯔꯦꯕ ꯅꯪꯒꯤ ꯅꯥꯄꯜꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯌꯦꯛ ꯑꯗꯨꯅꯦ ꯑꯣꯖꯥꯁꯤꯡꯅ ꯇꯧꯕꯤꯔꯝꯃꯤꯕ ꯃꯥꯒꯤ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯍꯣꯠꯅꯔꯤꯕ ꯇꯥꯅ ꯍꯣꯠꯅꯕꯤꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯉꯁꯥꯏ ꯀꯦꯀꯦꯒꯤ ꯋꯥꯐꯝꯗꯨꯗ ꯏꯁꯩꯁꯤ ꯃꯌꯦꯛꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯉꯁꯤꯃꯛꯀꯤ ꯑꯣꯏꯔꯤꯕ ꯏꯁꯩꯒꯤ ꯐꯤꯕꯝꯁꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗꯤ ꯃꯈꯥ ꯇꯥꯅ ꯈꯔ ꯅꯩꯅꯕ ꯃꯊꯧ ꯇꯥꯔꯤꯅ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯩ ꯁ꯭ꯋꯥꯏꯐꯥꯎ ꯊꯝꯖꯒꯦ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯔꯤꯁꯤ ꯌꯥꯝꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯔꯤ ꯌꯦꯡꯕ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯜꯁꯤꯡꯁꯤ ꯈꯣꯝꯖꯤꯜꯂꯒ ꯍꯦꯟꯅ ꯐꯒꯠꯅꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯝꯕꯥꯛꯇ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯃꯇꯝꯒꯤ ꯏꯁꯩꯅꯤ ꯍꯥꯏꯅ ꯃꯌꯦꯛ ꯇꯥꯛꯄ ꯌꯥꯕ ꯃꯆꯥꯛꯁꯤꯡ ꯑꯗꯨ ꯍꯣꯠꯅꯅꯕꯒꯤ ꯃꯇꯝꯁꯤ ꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕꯅꯤ ꯃꯇꯥꯡ ꯌꯥꯝ ꯇꯦꯟꯇꯛ ꯕ꯭ꯔꯦꯛ ꯂꯧꯖꯒꯦ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯥꯝ ꯊꯝꯖꯔꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯁꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ब्रेक के मतुंग मयाम अमुक तराम नोक्सरी नैनजरी बसी मतंगी इसगी मणिपुरी मतंगी इसगी थाक खोंगसतुनी नैनजरी से दुग ब्रेक मतुंग सिदा कोई जातो मतम लाक्सरमगे ngasai habi ge wafam da manipur gi matangni isagi live train sita ngasai adunik kaina haiba mirol la tholamba all india radio gi thangni semtokpodi matangni isai hai sigi aidi matangni isai bu oiro oideba bu oiro matangni isai haiba wafam ji lakibani haiba wafam thabi du hojik si isai
ꯍꯥꯏꯕꯁꯤ ꯏꯁꯩ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄ ꯃꯇꯨꯡ YouTube ꯑꯣꯏꯔꯣ ꯑꯗꯒꯤ ꯔꯦꯀꯣꯔꯗꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯣꯛꯂꯛꯄꯅꯤꯅ ꯇꯥꯕ ꯏꯁꯩ ꯈꯛꯇꯪ ꯇꯥꯕ ꯃꯍꯨꯠꯇ ꯚꯤꯖꯨꯑꯦꯜ ꯌꯦꯡꯉꯒꯁꯨ ꯏꯁꯩꯁꯤꯒꯤ ꯊꯥꯛꯁꯤ ꯃꯒꯨꯟꯁꯤ ꯂꯦꯞꯄꯦ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯤ ꯍꯦꯛꯇ ꯁꯛꯑꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯛꯑꯝꯃꯒ ꯍꯦꯛꯇ ꯃꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯗꯕ ꯃꯗꯨꯒꯤ ꯖꯒꯣꯏ ꯏꯁꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯔ ꯌꯥꯎꯔꯀꯥꯟꯗ ꯍꯦꯟꯅ ꯐꯖꯕꯒꯤ ꯃꯆꯥ ꯑꯃꯁꯨ ꯂꯥꯛꯑꯦ ꯃꯁꯤꯗ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯦꯛꯆꯨꯑꯦꯂꯤ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯚꯤꯗꯤꯑꯣ ꯚꯤꯖꯨꯑꯦꯜ ꯑꯦꯜꯕꯝ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯐꯤꯂꯝ ꯐꯣꯔꯝꯒꯤꯁꯨ ꯌꯥꯝ ꯑꯆꯧꯕ ꯊꯧ ꯄꯨꯕ ꯑꯣꯏꯕꯅꯤꯅ ꯃꯁꯤꯒꯨꯝꯕꯒꯤ ꯊꯥꯛꯁꯤꯗ ꯉꯁꯥꯏꯒꯤ ꯏꯁꯩ ꯈꯛꯇꯪ ꯍꯤꯡꯕ ꯉꯝꯃꯛꯇꯕ ꯑꯗꯨ ꯚꯤꯖꯨꯑꯦꯜ ꯌꯥꯔꯛꯇꯕꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯎꯕ ꯐꯪꯕ꯭ꯔꯥ ꯃꯗꯨ ꯀꯔꯝꯍꯥꯏꯅ ꯂꯦꯞꯄꯤ ꯑꯣꯖꯥ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯏꯁꯩ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯚꯤꯖꯨꯑꯦꯜꯁꯦ ꯑꯅꯤꯁꯤꯒꯤ ꯗꯤꯐꯔꯦꯟꯁꯤꯌꯦꯠ ꯑꯗꯨꯒ ꯃꯗꯨꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯌꯥꯝ ꯆꯨꯝꯃꯤ ꯇꯥꯛꯄꯤꯔꯤꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯗꯤꯑꯣ ꯈꯛꯇ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇꯕꯨ ꯊꯥꯒꯠꯂꯦꯅ ꯈꯜꯂꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯒꯁꯨ ꯈꯣꯟꯖꯦꯜ ꯈꯛꯇꯪ ꯇꯥꯅꯤꯡꯗꯕꯗꯣ ꯈꯣꯟꯖꯦꯜ ꯈꯛꯇꯪ ꯇꯥꯅꯤꯡꯉꯛꯇꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯦ ꯀꯩꯅꯣꯝꯃ ꯉꯁꯥꯏ ꯃꯌꯦꯛꯇꯨꯅ ꯉꯁꯥꯏ ꯑꯣꯖꯥ ꯅꯣꯔꯦꯟ ꯇꯥꯛꯄꯤꯈꯤꯕꯗꯣ ꯃꯌꯦꯛꯇꯨꯅ ꯀꯩꯅꯣꯝꯃꯈꯛ ꯃꯤꯠꯁꯤꯗ ꯂꯥꯛꯍꯟꯅꯤꯡꯕꯒꯨꯝꯕ ꯑꯁꯤ ꯑꯗꯨꯃꯛ ꯐꯥꯎꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯦꯟꯅ ꯄꯥꯝꯅꯕ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯏꯁꯤꯅ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯥꯏꯜꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯖꯥꯏꯟꯗ ꯌꯥꯝ ꯄꯨꯊꯣꯛꯅꯔꯤ ꯑꯗꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯇꯧꯔꯒ ꯄꯨꯊꯣꯛꯄ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯄꯨꯊꯣꯛꯄ ꯗꯦꯟ ꯑꯥꯎꯠꯗꯣꯔꯗ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯔꯤꯌꯥꯗ ꯐꯤꯜꯝꯒꯤ ꯇꯥꯏꯞꯇꯒ ꯐꯤꯜꯝꯒꯤ ꯃꯑꯣꯡꯗꯒ ꯅꯝꯕ ꯈꯣꯠꯄ ꯄꯩꯁꯥ ꯌꯥꯝ ꯆꯪꯅ ꯊꯥꯗꯕꯁꯨ ꯌꯥꯎꯔꯤ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯋꯥꯐꯝꯗꯨꯗ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯅ ꯑꯩ ꯐꯤꯜꯝ ꯐꯣꯔꯝꯗ ꯆꯪꯕ ꯀꯨꯏꯖꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯈꯤꯇꯪ ꯑꯩꯅ ꯊꯦꯡꯅꯖꯕ ꯃꯇꯦꯛꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯗ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯅꯍꯥ ꯆꯍꯤ ꯅꯧꯔꯤꯕ ꯑꯦꯔꯥꯎꯟ 30 ꯍꯥꯏꯇꯥꯔꯦ 30 ꯕꯤꯂꯣ 30ꯁꯦ ꯃꯁꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯕꯒꯤ ꯆꯥꯡꯁꯤ ꯋꯥꯡꯈ꯭ꯔꯦ ꯌꯥꯝ ꯋꯥꯡꯈ꯭ꯔꯦ ꯃꯦꯛꯁꯤꯃꯝ ꯑꯗꯨꯅ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯤꯛ ꯐꯤꯜꯝ ꯐꯣꯔꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯚ꯭ꯌꯨ ꯇꯧꯅꯅꯕ ꯂꯥꯛꯄꯁꯤ ꯃꯁꯤꯡꯁꯤ ꯊꯥ ꯑꯃꯗ ꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯃꯁꯤ ꯑꯃꯔꯣꯝꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯗ ꯆꯪꯕ ꯌꯥꯕꯒꯤ ꯁ꯭ꯀꯨꯜ ꯑꯃꯅꯤ ꯁ꯭ꯀꯨल मखल अमनी है बताई अदुना अखोन सु यामना इंकरेज तवी मोइबो अदुना फिल्म द सिदा म्यूजिक एल्बम अमनी कुमब मतुंग ददी खजिक्तंग मसादा अपग्रेड तौर पे पोरम लाकपा अदुगी मतुंग दगी अमुक फिल्म द मोइ चंगबा याना खर हेना कॉम्पिटिटिव ओइबा कंपटीशन द चंगबा याबा प्राइमरी लेवल दुने मोइ जि लेस मानी कंपटीशन द चंगबा याबा म्यूजिक एल्बम को तौखलकपा हजिक तोंगान तोंगान बा थीम द पेट्रियोटिक तगासु म्यूजिक एल्बम याम तौनरे हजिकते अदुना मसी तसेंग हारगदि आई हजिक मक्सु थमजगिबा म्यूजिक एल्बम सिदी तसेंगना याम अफबा स्कूल अमनी नौरिबा नहाजिंगिदमक्तदि फिल्म द चंगबा याबगी मसिमा तसेंग हारगदि अखोइनसु यामना इंकरेज तौजै मसी अमरोमदा फै ओजा साइबिरी साइगी एल्बम नत्रगा म्यूजिक वीडियो एल्बम हाइतारे मसीकी लंबी मा प्राइमरी लेवल लाकपा दुगा हैना मागी फ्यूचर म सेम प्लान म लई हाबी वफम तबिनिना साइ मतंग इसै ngakta leiba साइगी ओनली विजुअल कोइगी विजुअल कोन्जेल खतंग ओइबा हाइतारे ऑडियो खतंग ओइबा अदु होज विजुअल याउदबा मतम सिदि ऑडियो मसुं विजुअल अनि चिकी खेनबदुनि आइना ओजादगी खंगिनिंजे साइ हाना सही मरी मंगा नत्र खर एंशियंट टाइम दा ऑडियो खतंग लेरंबसिगा होज विजुअल यारपसिगा खेन अपग्रेड तौरई बरा दुग मसाकसिंग हानगी ऑडियो गी मसाकसिंग मांगसलपगु उबरा फंगबरा हाइबे वफमदुनि मसी मांग सरुक खरा लेरी मांग कराव करोमदनो खरैना तु मांग इसे ngsai ओजनोन ताकपी की इसै मयक से मयक प्लस ट्यून से अनि सिदा मयक सिमा तसेंग नारगदि हाना लेम्बा पोतु यौबदि ngमरोय आई ngमरोय खले पनाम होनरगसु हाना लेमिसि खुदमोइना ओजनोन जु ngsai इसै मयम पनबिगी यामना कोइगी लीरबा लेकोल की खुइरबा लेरा हाइबुगुम्बा मसे लेपाक निंगबा कोइगी अदोमदबुदी युमफम ओइको इसै मेक्से अदु इतारसु ओजा पहारिनगा यामना नुंगसिनगा यामना काउंबा ngमदना सकपिरंबा निंगसिंगली मेरागी थाबलदो काहाइबुगुम्बा सुगुम्बगी क्वालिटी से हौजिकि नहाजिंगसिना सकलकपा इसैसिददि मदुगी मेक्से पूरा ओना तैनबा यामना थाकतु अनेमबमदन लैखरबा दो ऑडियो सिदा हानगी थाकसिमदि अदुकी मति वांग हाइबा ताइ तौबतबु हानगीदसु अखोइना अतोपदि कॉपी तौबा इसै सुर सि माननबा अदुगुमसु खरा थेंगनदबदि नते मरमदि करिनो दंग साइ ओजनोन हाइबिगिबदो असोम नाकनदगी बेंगोलदगी अदगी मुंबईदगी हिंदीगी तोंगा तोंगान कैनोसिंगदगी खरा अखोइ तोंगगा लाकपा पोट ओइबनिना अदुसु हेक फलै थादोकपा ngमगिदबा मतम अमा ओइगिबा अदुबु हौजिक लाइबा ट्रेन सिना अमुक
ꯃꯗꯨꯒꯤ ꯊꯥꯛ ꯃꯌꯦꯛꯀꯤ ꯋꯥꯐꯝꯗꯨꯃ ꯂꯩꯔꯦ ꯁꯨꯔꯗꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯕ ꯃꯇꯦꯛ ꯑꯃꯃꯨꯛ ꯂꯥꯛꯏꯁꯦ ꯁꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯗ ꯅꯛꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯁꯛꯂꯛꯏ ꯏꯁꯩꯁꯤꯗꯤ ꯃꯅꯤꯄꯨꯔꯤꯅꯤꯍꯦ ꯀꯥꯏꯅ ꯈꯪꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯃ ꯅꯛꯁꯜꯂꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯗ ꯑꯃꯈꯛ ꯌꯥꯝ ꯇꯦꯟꯅ ꯄꯟꯖꯔꯕꯗ ꯑꯩ ꯏꯆꯥꯅꯨꯄꯤ ꯃꯪꯀꯥꯅꯒ ꯁꯛꯏꯕ ꯏꯁꯩ ꯁ꯭ꯇꯥꯏꯜ ꯑꯗꯨ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯕꯒꯤ ꯁꯛ ꯇꯥꯛꯄ ꯌꯥꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯅꯛꯁꯤꯟꯅꯅ ꯂꯥꯛꯄꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤꯁꯨ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯕꯅꯤ ꯍꯥꯏꯕꯗꯨ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇ ꯂꯩꯖꯩ ꯃꯁꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯏꯁꯩꯒꯤ ꯃꯌꯦꯛꯀꯤ ꯋꯥꯐꯝꯁꯨ ꯌꯥꯝ ꯐꯖꯅ ꯄꯟꯕꯤꯔꯤ ꯃꯌꯦꯛꯁꯤ ꯄꯨꯊꯣꯔꯛꯄ ꯃꯌꯦꯛꯁꯤꯅ ꯃ꯭ꯌꯨꯖꯤꯛ ꯑꯩꯈꯣꯏ ꯚꯤꯖꯨꯑꯦꯜ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯄꯒꯤ ꯃꯆꯥꯛꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯇꯣꯉꯥꯟꯕ ꯃꯗꯨꯗ ꯈꯔ ꯍꯦꯟꯅ ꯍꯦꯟꯖꯟꯕ ꯑꯦꯛꯖꯦꯒꯔꯦꯁꯟ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯊꯕꯛ ꯑꯃ ꯄꯣꯠ ꯑꯃ ꯈꯤꯜꯂ ꯊꯝꯕꯁꯦ ꯃꯗꯨ ꯐꯖꯩ ꯍꯥꯏꯕ ꯐꯖꯗꯦ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯕꯗ ꯃꯁꯤꯅ ꯑꯆꯧꯕ ꯑꯊꯣꯝꯅꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯆꯥꯛꯇꯨꯅꯤ ꯑꯣꯖꯥ ꯙꯅꯟꯖꯣꯏꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯕꯁꯤ ꯉꯁꯥꯏ ꯑꯃꯤꯠꯀꯤ ꯋꯥꯐꯝ ꯑꯃꯈꯛ ꯑꯃꯤꯠꯀꯤꯁꯤ ꯁꯦꯃꯤꯅꯥꯔ ꯑꯃꯁꯨ ꯇꯧꯗꯣꯔꯤ ꯍꯥꯏꯕꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯑꯃꯤꯠꯅ ꯀꯩꯗꯧꯉꯩꯗ ꯍꯦꯟꯅ ꯐꯅꯅꯕ ꯃꯆꯥꯛꯇꯨꯅꯤ ꯏꯁꯩꯁꯤꯒꯤ ꯃꯆꯥꯛꯁꯤꯡꯁꯤꯅꯤ ꯑꯗꯨꯕꯨ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯌꯥꯎꯗ ꯌꯥꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯩꯅꯣ ꯇꯧ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯦ ꯑꯗꯨꯝ ꯑꯃꯤꯠ ꯈꯛꯇ ꯅꯠꯇꯅ ꯑꯦꯅꯤ ꯒꯚꯔꯟꯃꯦꯟꯗꯐꯥꯎ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯇꯧꯅꯔꯤꯅꯤ ꯍꯧꯖꯤꯛꯁꯤ ꯒꯚꯔꯟꯃꯦꯟꯁꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅ ꯁꯤꯒꯨꯝꯕ ꯀ꯭ꯔꯤꯇꯤꯁꯤꯖꯝꯒꯤ ꯃꯥꯏꯀꯩ ꯌꯦꯡꯀꯥꯟꯗ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯛꯄ ꯃꯌꯥꯝꯁꯤ ꯈꯔ ꯑꯩꯈꯣꯏ ꯃꯁꯤꯁꯤ ꯑꯗꯨꯝ ꯀꯥꯟꯅꯩꯅ ꯂꯧꯕ꯭ꯔꯥ ꯑꯗꯨꯒ ꯃꯁꯤ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕꯁꯤ ꯑꯦꯒꯦꯟꯁꯇ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯒ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕꯁꯤ ꯄ꯭ꯔꯣ ꯒꯚꯔꯟꯃꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯃꯥꯏꯅ ꯂꯧꯋꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯤ ꯈꯔ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯕꯁꯤꯅ ꯑꯃꯤꯠꯀꯤ ꯃꯌꯦꯛ ꯁꯦꯡꯕꯁꯤ ꯍꯦꯟꯒꯠꯂꯛꯀꯗ꯭ꯔꯥ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯩꯅꯕꯤꯔꯤꯕ ꯏꯁꯩ ꯃꯌꯦꯛꯄꯨ ꯑꯣꯏꯔꯣ ꯏꯟꯁꯇ꯭ꯔꯨꯃꯦꯟꯕꯨ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯒꯤ ꯑꯦꯡꯒꯜꯗꯗꯤ ꯀꯔꯤ ꯚꯤꯖꯟ ꯂꯩꯕꯤꯕ ꯆꯨꯝꯃꯦ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯦ ꯑꯩꯅ ꯈꯪꯖꯕꯗ ꯑꯩꯒꯤ ꯌꯥꯝꯅ ꯃꯤꯌꯥꯔ ꯊꯣꯠꯁꯤꯅ ꯈꯪꯖꯕꯗ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯦ ꯆꯥꯎꯔꯥꯛꯅ ꯑꯐꯕ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯛꯆꯥꯡꯗ ꯀꯣꯂꯦꯁꯇ꯭ꯔꯣꯜꯗ ꯑꯐꯕ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯕꯦꯗ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯥꯏꯅ ꯑꯅꯤ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯦ ꯑꯐꯕ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯂꯩ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤভ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯍꯥꯏꯅꯩ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤꯗ ꯍꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯋꯥꯏꯈꯨꯒꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯅ ꯅꯦꯒꯦꯇꯤꯚ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯀꯧꯏ ꯑꯗꯣ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯃꯁꯤ ꯐꯤꯂꯝꯒꯤ ꯃꯇꯥꯡꯗ ꯐꯤꯂꯝ ꯀ꯭ꯔꯤꯇꯤꯛꯁꯅ ꯅꯩꯅꯔꯛꯄꯗꯨꯗ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯗꯨꯒꯤ ꯃꯥꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯅꯣꯂꯦꯖ ꯑꯃ ꯒꯦꯟ ꯇꯧꯔꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯁꯩꯒꯤ ꯂꯝꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯁꯕꯖꯦꯛ ꯑꯦꯅꯤ ꯀꯩꯅꯣꯗ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯇꯧꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤভ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯗꯤ ꯀ꯭ꯔꯤꯇꯤꯛꯇꯨꯅ ꯄꯤꯔꯛꯀꯗꯣꯏꯁꯤ ꯃꯥꯏ ꯁꯕꯖꯦꯛꯇꯨ ꯆꯥꯎꯈꯠꯅꯕꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯗꯨꯗ ꯀ꯭ꯔꯤꯇꯤꯛꯁ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯃꯥꯗꯤ ꯄꯣꯖꯤꯇꯤভ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯣꯏꯐꯝ ꯊꯣꯛꯑꯦꯕ ꯑꯗꯨꯒꯤ ꯑꯩꯗꯤ ꯑꯥꯏ ꯑꯜꯃꯣꯁ ꯋꯦꯜꯀꯝ ꯄꯣꯖꯤꯇꯤভ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯗꯣ ꯄꯣꯖꯤꯇꯤভ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯤ ꯋꯦꯜꯀꯝ ꯇꯧꯋꯤ ꯍꯥꯏꯕ ꯋꯥꯐꯝꯗ ꯑꯣꯖꯥ ꯅꯔꯦꯟꯗ ꯊꯝꯖꯅꯤꯡꯉꯁꯤ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯑꯥꯙꯨꯅꯤꯛ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯁꯩ ꯃꯌꯦꯛꯀꯤ ꯋꯥꯐꯝꯁꯨ ꯑꯣꯖꯥ ꯅꯔꯦꯟꯗ ꯈꯔ ꯍꯦꯟꯅ ꯏꯝꯐꯦꯁꯤꯁ ꯄꯤꯖꯕꯅꯤ ꯑꯣꯖꯥꯅ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯂꯤरिꯁꯤꯁꯇ ꯌꯥꯝꯅ ꯃꯃꯤꯡ ꯀꯩꯅꯣ ꯇꯧꯅ ꯂꯩꯈꯤꯕꯅꯤꯅ ꯑꯗꯨꯒ ꯁ꯭ꯇꯦꯟꯗꯔꯠ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯔꯁꯤꯡꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯗꯨꯒ ꯂꯤꯔꯤꯁꯤꯁꯁꯤꯡꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯗꯨꯒ ꯗꯤꯔꯦꯛꯇꯔ ꯀꯝꯄꯣꯖꯔ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯁ꯭ꯇꯦꯟꯗꯔꯠꯁꯤ ꯀꯔꯝꯍꯥꯏꯅ ꯍꯧꯖꯤꯛ ꯃꯇꯝ ꯏꯁꯩꯁꯤꯗ ꯇꯨꯅ ꯌꯥꯎꯔꯤꯅ ꯂꯧꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯈꯔ ꯍꯦꯟꯅ ꯃꯌꯥꯝꯗꯒꯤ ꯌꯨꯔꯣꯞꯇꯕꯨ ꯑꯣꯏꯔꯣ ꯊꯥꯏꯂꯦꯟꯗꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯤꯟꯗꯨꯁꯇꯥꯅꯤꯗꯕꯨ ꯑꯣꯏꯔꯣ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯈꯤꯕ ꯋꯥꯐꯝꯗꯨꯗꯤ ꯍꯤꯟꯗꯨꯁꯇꯥꯅꯤꯒꯤ ꯈꯔ ꯂꯨꯇꯣꯡ ꯈꯔ ꯆꯪꯉꯤꯕ ꯕꯦꯡꯒꯣꯂꯤ ꯈꯔ ꯆꯪꯉꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯍꯥꯏꯕꯤꯔꯤ ꯑꯗꯨꯕꯨ ꯃꯌꯦꯛꯁꯤꯗ ꯏꯁꯩ ꯁꯛꯄꯗ ꯁꯥꯔꯦꯒꯃꯄꯅ ꯂꯥꯛꯄꯅꯤꯅ ꯃꯁꯤꯕꯨ ꯀꯔꯣꯝꯗ ꯌꯦꯡꯕ ꯌꯥꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯑꯣꯖꯥ ꯅꯔꯦꯟ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤꯗ ꯃꯌꯦꯛꯇꯨ ꯈꯛꯇꯅ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯁꯨꯔꯗꯨꯁꯨ ꯗꯔꯀꯥꯔ ꯂꯩꯔꯛꯄ꯭ꯔꯥ ꯑꯗꯨꯒ ꯃꯁꯤꯒꯤ ꯁ꯭ꯇꯦꯟꯗꯔꯠꯁꯤ ꯀꯔꯝꯍꯥꯏꯅ ꯂꯩꯔꯤ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯂꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯑꯗꯨꯒ ꯃꯇꯥꯡꯁꯨ ꯌꯥꯝ ꯆꯥꯕ ꯈꯨꯝꯕꯗꯁꯨ ꯌꯥꯝ ꯂꯨꯕ ꯆꯞ ꯆꯥꯅ ꯍꯦꯛ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯃꯌꯥꯝꯁꯤꯡꯒꯤ ꯍꯥꯏꯔꯨꯔꯒꯁꯨ ꯅꯍꯥꯁꯤꯡꯅ ꯍꯦꯛ ꯋꯥꯔꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯒ ꯇꯧꯗꯕꯗꯤ ꯌꯥꯗꯕ ꯅꯩꯅꯗꯣꯔꯤꯕ ꯄꯣꯠꯁꯨ ꯑꯗꯥꯏꯗ ꯑꯣꯏꯔꯛꯄ ꯀꯦꯀꯦꯒꯤ ꯋꯥꯍꯪꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯤ ꯉꯁꯤꯒꯤ ꯀꯟꯇꯦꯝꯄꯔꯔꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯗꯨꯒ ꯄ꯭ꯔꯖꯦꯟ ꯁ꯭ꯇꯦꯇꯁ ꯑꯣꯐ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩꯁꯤꯗ ꯑꯩ ꯑꯁꯨꯝꯅ ꯊꯝꯖꯅꯤꯡꯉꯦ ꯌꯥꯝ ꯁꯝꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩꯈꯣꯏ ꯃꯌꯦꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯌꯦꯛ ꯍꯧꯖꯤꯛ ꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯌꯥꯝ ꯐꯖꯩꯗ ꯐꯖꯅ ꯏꯕ ꯃꯤ ꯌꯥꯎꯔꯤꯗ ꯑꯗ ꯈꯔ ꯈꯛꯇꯅ ꯑꯩꯈꯣꯏꯅ ꯆꯦꯡ ꯃꯔꯨ ꯑꯃꯅ ꯆꯦꯡꯀꯣꯛ ꯑꯃ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕꯗꯨꯒꯨꯝꯕꯅꯤ ꯑꯗꯨ ꯃꯥꯡꯍꯜꯂꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯁꯤ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯗꯁꯨ ꯑꯩꯈꯣꯏ ꯇꯥꯔꯤ ꯏꯁꯩꯁꯤ ꯅꯨꯡꯇꯤꯒꯤ ꯇꯥꯔꯤꯕ ꯑꯩꯈꯣꯏ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇ ꯏꯁꯩꯁꯤ ꯑꯩꯈꯣꯏ ꯂꯩꯕꯅꯤꯅ ꯏꯁꯩꯁꯤ ꯇꯥꯔꯤ ꯍꯥꯏꯕ ꯑꯗ ꯄꯣꯛꯄꯗꯒꯤꯅ ꯁꯤꯐꯥꯎꯕꯗ ꯏꯁꯩ ꯌꯥꯎ ꯑꯗꯨꯝ ꯂꯩꯗꯣꯔꯕꯅꯤ ꯑꯗꯨ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕꯗ ꯑꯩ ꯏꯁꯩ ꯁꯛꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯋꯥꯔꯦ ꯑꯩ ꯏꯁꯩ ꯁꯛꯅꯤꯡꯉꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯍꯨꯜꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯎꯖꯕ ꯄꯣꯠ ꯑꯃꯅꯦꯕ ꯁꯤ ꯊꯥꯗꯣꯛꯅꯕꯁꯨ ꯌꯥꯔꯣꯏꯗꯕꯅꯤ ꯑꯗ ꯑꯩꯅ ꯊꯝꯅꯤꯡꯉꯤꯗꯤ ꯉꯁꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯔꯝꯃꯤꯕ ꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯣꯝꯕꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯅꯤꯡꯁꯤꯡꯂꯤ ꯃꯦꯔꯥꯒꯤ ꯊꯥꯕꯜꯗꯣ ꯍꯥꯏꯕ ꯏꯁꯩꯁꯤꯗꯩꯗ ꯑꯩ ꯋꯥꯍꯩ ꯑꯍꯨꯝ ꯃꯔꯤ ꯈꯛꯇꯪ ꯄꯟꯖꯒꯦꯀꯣ ꯁꯤ ꯀꯃꯥꯏꯅ ꯚꯤꯖꯨꯋꯦꯂꯥꯏꯁ ꯇꯧꯒꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯏꯁꯩꯁꯤ ꯃꯤꯠ ꯎꯏꯁꯜꯂ ꯇꯥꯕꯁꯤꯗꯩꯗ ꯁꯛꯇꯝ ꯉꯥꯛꯇꯪ ꯎꯕꯅꯦꯕ ꯐꯤꯖꯤꯅ ꯃꯥꯏꯊꯣꯡ ꯈꯨꯝꯗꯨꯅ ꯀꯔꯤ ꯈꯟꯈꯤꯕ ꯈꯪꯍꯧꯗꯦ
ꯌꯦꯡꯁꯦꯕ ꯃꯤꯠ ꯎꯏꯁꯜꯂꯒ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕ ꯃꯇꯝꯗ ꯏꯀꯥꯏꯖꯗꯅ ꯃꯥꯏꯊꯣꯡ ꯈꯔ ꯈꯨꯔꯃꯒ ꯂꯨꯔꯥꯛꯅꯅ ꯂꯩꯕꯗ ꯃꯗꯨ ꯑꯩꯈꯣꯏ ꯚꯤꯖꯨꯑꯦꯜ ꯂꯩꯔꯒꯗꯤ ꯌꯦꯡꯁꯦ ꯀꯌꯥꯝ ꯐꯖꯒꯦ ꯌꯦꯡꯉꯨ ꯃꯗꯨꯗꯩ ꯀꯜꯆꯔꯒꯤ ꯃꯁꯛ ꯑꯃ ꯌꯥꯎꯔꯤꯁꯤ ꯌꯦꯡꯉꯨ ꯑꯗꯩ ꯃꯌꯥꯗꯨ ꯏꯍꯤ ꯍꯤꯒꯠꯇꯅ ꯅꯪ ꯑꯗꯨ ꯍꯥꯏꯔꯗꯤ ꯑꯗꯨꯗꯨꯗ ꯑꯩꯅ ꯈꯨꯝꯗꯗꯅ ꯈꯣꯡꯕꯤꯅ ꯂꯩꯃꯥꯏꯗ ꯇꯛꯈꯤꯕ ꯀꯌꯥ ꯐꯖꯈ꯭ꯔꯕ ꯅꯪꯇ ꯌꯦꯡꯕꯤꯌꯨ ꯑꯗ ꯋꯥꯗꯤ ꯍꯥꯏꯅꯤꯡꯕ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗꯕ ꯈꯣꯡꯕꯤꯗ ꯇꯛꯇꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯄꯣꯠꯁꯛꯒꯤ ꯃꯁꯥꯁꯤ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯥ ꯚꯤꯖꯨꯑꯦꯜꯁꯤ ꯑꯗꯨꯝ ꯌꯥꯎꯖꯗ꯭ꯔꯥ ꯉꯁꯤꯒꯤ ꯃꯌꯦꯛꯁꯤꯡꯁꯤ ꯑꯩꯅ ꯏꯕꯤꯔꯛꯏꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯗꯦ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯑꯦꯜꯕꯝ ꯍꯥꯏꯅ ꯑꯃ ꯍꯥꯏꯔꯤꯁꯦ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯍꯥꯏꯁꯤ ꯇꯣꯉꯥꯟꯕ ꯄꯣꯠ ꯑꯃꯅꯤ ꯁꯤꯅ ꯐꯤꯂꯝꯒꯤ ꯀꯩꯅꯣꯅꯤ ꯒꯥꯏꯅ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯄꯪꯂꯧ ꯂꯧꯕ ꯋꯥꯅꯤ ꯁꯤꯗꯤ ꯇꯣꯞ ꯇꯣꯞꯄ ꯄꯣꯠ ꯑꯃꯅꯤ ꯁꯤꯗꯤ ꯃꯤ ꯑꯃꯕꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯄꯣꯠꯅꯤ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯃꯥꯏꯅ ꯍꯧꯔꯛꯀꯦ ꯍꯥꯏꯕ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯂꯩ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯥꯔꯇꯤꯀꯜ ꯑꯃ ꯏꯈ꯭ꯔꯕꯅꯤ ꯁꯤ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒ ꯏꯁꯝ ꯁꯝꯅꯧ ꯌꯥꯗꯕ ꯄꯣꯠ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤ ꯀꯥꯟꯅꯩ ꯑꯣꯖꯥ ꯇꯧꯅꯉꯥꯏ ꯍꯥꯏꯁꯦ ꯆꯨꯝꯃꯦꯕ ꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯄꯤꯡ ꯏꯁꯇꯣꯟ ꯑꯃꯅꯦꯕ ꯁꯤ ꯌꯥꯝ ꯐꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯄꯣꯠ ꯑꯁꯤꯗꯩꯗ ꯊꯣꯔꯛꯄ ꯃꯇꯝꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯥꯛ ꯄꯥꯛ ꯅꯥꯏꯗꯕ ꯏꯁꯩ ꯃꯌꯦꯛ ꯌꯥꯝ ꯊꯣꯛꯂꯛꯏꯁꯤ ꯁ꯭ꯋꯥꯏꯁꯤꯗꯅꯦꯕ ꯁ꯭ꯋꯥꯏ ꯁꯤꯒꯨꯝꯕꯁꯤꯗ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯁꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯍꯥꯏꯔꯒꯁꯨ ꯍꯦꯛꯇ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕ ꯐꯣꯡꯗꯣꯛꯍꯩꯗꯕ ꯄꯣꯠꯀꯥꯁꯤ ꯏꯔꯥꯏ ꯂꯥꯏꯅꯒ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯒꯨꯝꯕ ꯅꯨꯡꯁꯤ ꯍꯥꯏꯕ ꯄꯣꯠ ꯑꯁꯦ ꯃꯩꯇꯩꯒꯤ ꯅꯨꯡꯁꯤꯕ ꯃꯁꯤꯃꯇꯪ ꯑꯩ ꯊꯝꯖꯔꯝꯒꯦꯀꯣ ꯃꯩꯇꯩꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯄꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯁꯤ ꯑꯝꯇ ꯌꯦꯡꯁꯦꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯅ ꯅꯨꯡꯁꯤꯕꯁꯤ ꯆꯍꯤ ꯀꯌా ꯆꯪꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯄꯣꯟꯇꯦꯕ ꯃꯃꯥꯟꯅꯕꯤꯗ ꯋꯥꯔꯤ ꯁꯥꯔꯦ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯑꯗꯒꯤ ꯅꯥꯆꯣꯝ ꯅꯤꯔꯨꯔꯦ ꯀꯔꯤ ꯇꯧꯒꯗꯒꯦ ꯅꯥꯆꯣꯝꯒꯤ ꯋꯥꯊꯣꯛꯅꯒ ꯀꯔꯤ ꯊꯣꯛꯇꯅ ꯀꯔꯤ ꯀꯥꯏꯒꯗꯒꯦ ꯑꯗꯨ ꯇꯧꯒꯗꯒꯦ ꯃꯥꯅ ꯋꯥꯅ ꯍꯣꯠꯅꯖꯗꯅ ꯇꯧꯕ ꯃꯗꯨꯗꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯗꯤ ꯍꯥꯏꯅꯤꯡꯉꯦ ꯁꯤ ꯅꯨꯄꯤꯅꯗꯤ ꯈꯪꯕ ꯑꯗꯒꯤ ꯃꯥꯒꯤ ꯐꯣꯡꯗꯣꯛꯅꯗꯕ ꯏꯍꯨꯜ ꯃꯌꯥꯝꯗꯨꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯣꯝꯗꯅ ꯂꯩꯅꯕ ꯑꯗꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯇꯨꯡꯁꯤ ꯂꯥꯞꯇꯛꯅꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯃꯌꯨꯝ ꯆꯪꯉꯝꯗꯥꯏ ꯊꯣꯡꯒꯥꯟꯗꯒꯤ ꯍꯥꯏꯐꯦꯠꯀꯤ ꯌꯦꯡꯕ ꯆꯠꯈꯤꯕꯗ ꯅꯨꯄꯥꯗꯨꯅ ꯅꯨꯃꯤꯠ 19 ꯆꯔꯥ ꯍꯦꯜꯂꯤꯕꯅꯤ ꯀꯩꯅꯣ ꯃꯥꯁꯦ ꯑꯗꯨꯅ ꯉꯥꯎꯔꯤꯕꯅꯦ ꯆꯥꯛ ꯆꯥꯅꯤꯁꯤ ꯈꯪꯗꯅꯉꯩ ꯅꯥꯆꯣꯝ ꯑꯃꯒꯤ ꯂꯩꯅꯝ ꯑꯃꯗ ꯉꯥꯎꯔꯤꯕꯅꯦ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝ ꯂꯩ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯉꯦꯕ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯔꯦ ꯏꯁꯩ ꯃꯌꯦꯛꯇꯁꯨ ꯏꯁꯩ ꯃꯌꯦꯛꯅ ꯄꯤꯕꯅꯤ ꯍꯥꯏꯔꯦ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯨꯠ ꯇꯥꯞ ꯇꯥꯞ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯁꯥꯗꯒ ꯇꯥꯛ ꯇꯥꯛꯀ ꯉꯥꯊꯕꯒꯁꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯒꯤ ꯆꯠꯅꯕꯤ ꯅꯠꯇꯦ ꯁꯤ ꯁꯨꯡꯅꯠ ꯅꯠꯇꯦꯕ ꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯄꯔꯥ ꯇꯝꯐꯝꯅꯦꯗꯅ ꯁꯨꯃꯥꯏ ꯁꯨꯝ ꯆꯠꯊꯍꯜꯂꯒꯗꯤ ꯁꯤꯁꯨ ꯌꯥꯝꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯦꯕ ꯁꯤꯒꯤ ꯄꯣꯠ ꯑꯁꯦ ꯃꯌꯦꯛꯇꯨꯅ ꯄꯤꯔꯛꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯃꯌꯦꯛꯀꯤꯁꯦ ꯈꯤꯇꯪ ꯊꯥꯛ ꯋꯥꯡꯈꯠꯍꯟꯕꯁꯤ ꯑꯩ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯁꯤ ꯂꯤꯇꯔꯦꯔꯤ ꯚꯦꯂꯨ ꯍꯥꯏꯕꯁꯦ ꯌꯥꯎꯔꯛꯇꯕꯁꯤꯅꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯑꯗꯨꯅ ꯂꯤꯇꯔꯦꯔꯤ ꯚꯦꯂꯨꯁꯤ ꯌꯥꯎꯅ ꯃꯁꯤ ꯆꯠꯊꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤꯒꯤ ꯍꯧꯖꯤꯛꯀꯤ ꯁꯛꯏꯕ ꯏꯁꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯐꯔꯦ ꯁꯥꯊꯤꯅ ꯐꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯣꯏꯗ ꯋꯥꯠꯂꯤꯕꯁꯤ ꯀꯔꯤꯅꯣꯅ ꯑꯩꯅ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯃꯃꯨꯠ ꯇꯥꯅ ꯇꯝꯗꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤꯅ ꯏꯁꯩꯁꯤ ꯁꯨꯔ ꯄꯥꯅꯅꯕ ꯍꯣꯠꯅꯩ ꯃꯌꯦꯛꯇꯨ ꯄꯥꯔꯀꯥꯟꯗ ꯃꯗꯨꯅ ꯉꯥꯎꯗꯅ ꯆꯠꯂꯀꯥꯟꯗ ꯃꯀꯣꯛꯇ ꯄꯤꯔꯛꯄ ꯄꯣꯠ ꯑꯗꯨ ꯁꯨꯔ ꯄꯥꯜꯂꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯅ ꯃꯤ ꯑꯃꯅ ꯄꯥꯟꯕꯤꯔꯒ ꯁꯛꯄꯅꯤ ꯃꯤ ꯑꯃꯅ ꯄꯥꯟꯕꯤꯔꯒ ꯇꯝꯕꯤꯔꯒ ꯁꯛꯑꯀꯥꯟꯗ ꯔꯦꯀꯣꯔꯠ ꯇꯧꯔꯀꯥꯟꯗ ꯃꯗꯣꯝꯗ ꯐꯥꯎꯕ ꯑꯣꯏꯅ ꯆꯠꯊꯔꯦ ꯐꯤꯂꯝꯗ ꯁꯛꯅꯅꯕ ꯄꯨꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯑꯦ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯈꯔ ꯂꯥꯡꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯌꯥꯝꯁꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯀꯥ ꯍꯥꯏꯗꯅ ꯑꯔꯥꯡꯕ ꯏꯁꯩ ꯋꯦꯁꯇꯔꯟ ꯕꯤꯠꯁꯤꯗ ꯕꯥꯡ ꯌꯩꯁꯟꯕꯤ ꯑꯗꯨꯗꯅꯦ ꯃꯗꯨꯁꯨ ꯌꯥꯎꯅ ꯀꯝꯄꯣꯖ ꯇꯧꯕꯒꯤ ꯃꯆꯥ ꯑꯃꯁꯨ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄꯗ ꯍꯥꯏꯕ ꯇꯥꯔꯦ ꯅꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯝꯄꯣꯖꯔ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯂꯩꯔꯝꯗꯦ ꯁꯤꯡꯒꯔ ꯃꯁꯥꯗꯨꯅ ꯑꯗꯨꯝ ꯂꯣꯏ ꯇꯧꯔꯝꯃꯤꯅꯦ ꯉꯁꯤꯗꯤ ꯂꯣꯏ ꯇꯣꯛꯈ꯭ꯔꯦ ꯃꯁꯦ ꯇꯝꯕꯒꯤ ꯁꯔꯨꯛꯁꯤ ꯋꯥꯠꯂꯛꯄ ꯃꯁꯥꯗ ꯇꯣꯉꯥꯟꯕ ꯀ꯭ꯋꯥꯂꯤꯇꯤ ꯋꯥꯅ ꯆꯠꯂꯤꯕ ꯃꯤꯗꯨꯅ ꯉꯁꯤꯗꯤ ꯄꯣꯄꯨꯂꯔꯤꯇꯤ ꯁꯤꯡꯒꯔ ꯑꯣꯏꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯂꯛꯄꯁꯦ ꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯈꯔ ꯂꯩꯊꯔꯛꯄ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔꯒꯤ ꯃꯇꯥꯡꯗ ꯑꯁꯤꯃꯇꯪꯒ ꯊꯝꯖꯒꯦ ꯑꯩ ꯑꯩꯈꯣꯏ ꯏꯁꯩꯁꯤꯡꯁꯤꯒꯤꯗꯒꯤ ꯈꯤꯇꯪ ꯊꯩꯗꯣꯛꯑꯒ ꯑꯩꯒꯤ ꯃꯔꯨꯞ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯃꯤꯁꯨ ꯌꯥꯎꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯣꯁꯀꯥꯔ ꯑꯦꯋꯥꯔꯗ ꯐꯪꯕ ꯐꯤꯂꯝ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯂꯝ ꯑꯃꯒꯤ ꯏꯔꯥꯛꯀꯤ ꯌꯦꯡꯁꯤꯔꯥ ꯀꯔꯥꯒꯤ ꯌꯦꯡꯁꯤꯒꯦ ꯀꯔꯤꯒꯤ ꯌꯦꯡꯁꯤꯒꯦ ꯌꯦꯡꯕ ꯃꯇꯝꯗ ꯃꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯁ ꯑꯉꯛꯄ ꯐꯪꯅ ꯐꯖꯩꯌꯦꯕ ꯃ꯭ꯌꯨꯖꯤꯛꯁꯦ ꯃꯥꯒꯤ ꯂꯝꯗꯨꯒꯤ ꯃꯥꯒꯤ ꯏꯟꯗꯤꯖꯤꯅꯁ ꯃ꯭ꯌꯨꯖꯤꯛ ꯉꯥꯛꯇ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨ ꯁꯝꯇꯥꯏꯝꯁ ꯗꯥꯏꯂꯣꯛꯇꯒꯤ ꯅꯠꯇ꯭ꯔꯒ ꯚꯤꯖꯨꯑꯦꯜꯗꯒꯤ ꯃ꯭ꯌꯨꯖꯤꯛꯁꯤꯅ ꯗꯥꯏꯂꯣꯛ ꯉꯥꯡꯕ ꯍꯦꯜꯂꯦꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯀꯌꯥꯝ ꯁꯥꯊꯤꯅ ꯁꯥꯐꯨ ꯀꯟꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯔ ꯈꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯁꯦ ꯁꯝꯅ ꯑꯩꯈꯣꯏ ꯀꯜꯆꯔꯒꯤ ꯃꯁꯥꯛꯁꯤ ꯐꯤꯂꯝ ꯗꯥꯏꯔꯦꯛꯇꯔꯗꯨꯅ
ꯍꯥꯞꯄꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯔꯁꯤꯡꯅ ꯎꯠꯂꯤꯕꯅꯦꯕꯀꯣ ꯎꯠꯂꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗ ꯁꯥꯗꯣꯡꯉꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗ ꯁꯥꯗꯣꯡꯉꯒ ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯇꯤꯡꯁꯤ ꯇꯧꯔꯛꯑꯗꯅ ꯐꯤꯂꯝ ꯑꯁꯤ ꯀꯥꯞꯄꯛꯄ ꯃꯇꯝꯁꯤꯗ ꯄꯤꯔꯤꯕ ꯃ꯭ꯌꯨꯖꯤꯛꯇꯨꯅ ꯖꯦꯡꯖꯥ ꯖꯣꯡꯖꯥ ꯇꯧꯔꯒꯗꯤ ꯃꯗꯨꯒꯤ ꯏꯊꯤꯜ ꯑꯗꯨ ꯐꯥꯎꯕ ꯉꯝꯃꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤ ꯍꯥꯞꯆꯜꯂꯀꯥꯟꯗꯗꯤ ꯃꯊ꯭ꯋꯥꯏꯁꯤ ꯕꯪ 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 ꯄꯥꯜꯂꯛꯑꯦꯕ ꯌꯥꯝ ꯐꯖꯕꯗꯨ ꯍꯦꯟꯗꯣꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔꯁꯤꯡ ꯕꯦꯛꯒ꯭ꯔꯥꯎꯟ ꯁ꯭ꯀꯣꯔ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯑꯦꯅ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯑꯩꯈꯣꯏ ꯀꯔꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯦ ꯑꯁꯤ ꯌꯦꯡꯉꯦ ꯃꯁꯤꯗꯤ ꯑꯆꯧꯕ ꯗꯤꯕꯂꯞꯃꯦꯟ ꯑꯃꯅꯦꯅ ꯂꯧꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯑꯥꯃꯤꯛ ꯑꯃꯗꯤ ꯐꯤꯂꯝ ꯐꯣꯔꯝ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯈꯣꯡꯖꯪ ꯑꯃꯈꯛ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯣꯏꯅ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯔꯛꯄ ꯃꯣꯏꯅ ꯈꯟꯅ ꯅꯩꯅꯕ ꯇꯧꯔꯛꯄ ꯃꯣꯏꯅ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯃ ꯊꯝꯃꯛꯄ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯍꯩꯅꯦꯅ ꯑꯩꯅ ꯂꯧꯖꯅꯤꯡꯉꯤ ꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕ 35 ꯂꯩꯔꯤꯕꯁꯦ ꯁꯤꯒꯤ ꯇꯣꯉꯥꯟ ꯑꯩꯈꯣꯏ ꯙꯅꯟꯖꯣꯏꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯀꯕꯨꯏ ꯈꯛꯇꯒꯤꯗ ꯁꯩꯁꯛ 23 ꯂꯩꯌꯦꯅ ꯍꯥꯏꯔꯤꯁꯤ ꯃꯥꯒꯤ ꯁꯤꯕꯒꯤ ꯅꯥꯕꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒꯤ ꯔꯤꯆꯨꯋꯦꯜꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯁꯤꯒꯨꯝꯕ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯌꯧꯔꯛꯑꯕꯅꯦꯕ ꯌꯧꯁꯜꯂꯕꯅꯦꯕ ꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯣꯖꯔꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯦꯗꯤꯠ ꯑꯃ ꯄꯤꯐꯝ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯏꯕ ꯄꯣꯠ ꯈꯔ ꯈꯛꯇꯨ ꯃꯇꯧ ꯇꯝꯃꯦ ꯅꯠꯇ꯭ꯔꯒ ꯁꯤ ꯄꯨꯁꯜꯂꯦꯅ ꯑꯗꯣꯝ ꯈꯛꯇꯗ ꯑꯩꯈꯣꯏ ꯉꯥꯡꯕꯁꯨ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯌꯥꯝꯅ ꯊꯤꯖꯤꯟꯕ ꯍꯨꯝꯖꯤꯟꯕ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯁꯤꯗ ꯊꯋꯥꯏ ꯌꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯤ ꯐꯖꯅ ꯇꯧꯕꯤꯕ ꯑꯃ ꯆꯪꯉꯦꯕ ꯃꯁꯤꯗꯅꯤ ꯑꯗꯨꯅ ꯃꯤ ꯑꯃꯅ ꯑꯩꯁꯨ ꯑꯗꯨꯝ ꯃꯉꯥꯏꯔꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯃꯥ ꯋꯥꯅ ꯍꯣꯠꯅꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯅ ꯈꯨꯕꯥꯛ ꯈꯨꯕꯤꯕ ꯑꯃ ꯆꯪꯉꯦꯕ ꯑꯗ ꯃꯤꯅ ꯀꯟꯅ ꯂꯝꯖꯦꯜ ꯆꯦꯟꯈꯠꯂꯛꯏꯉꯩꯗꯨꯗ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯀꯥꯟꯅ ꯆꯦꯜꯂꯨꯅꯨ ꯍꯥꯏꯔꯗꯤ ꯌꯥꯔꯔꯣꯏꯕ ꯃꯉꯣꯟꯗ ꯀꯟꯅ ꯍꯨꯃꯥꯡ ꯇꯥꯅ ꯆꯦꯟꯈꯠꯂꯛꯄꯗꯣ ꯆꯦꯛꯂꯣ ꯈꯨꯕꯥꯛ ꯈꯨꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯑꯣꯏꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯃꯤꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕꯗ ꯉꯁꯥꯏ ꯀ꯭ꯔꯤꯇꯤꯁꯤꯖꯝꯒꯤ ꯃꯇꯥꯡꯗꯒ ꯍꯥꯏꯈꯤꯗꯣ ꯑꯩꯈꯣꯏ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯤ ꯇꯣꯉꯥꯟꯕ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯂꯩ ꯑꯗꯨ ꯂꯩ ꯄꯣꯖꯤꯇꯤꯞ ꯑꯗꯨꯒꯤ ꯋꯥ ꯂꯣꯏꯅꯃꯛ ꯇꯣꯛꯊꯣꯛꯑꯁꯤ ꯃꯤꯅ ꯇꯧꯕꯗꯣ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯍꯥꯟꯅ ꯇꯝꯈꯤꯁꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯖꯥꯟꯗꯔꯦꯟꯗꯒ ꯀꯣꯏꯁꯟ ꯑꯝꯇꯪ ꯊꯝꯖꯔꯝꯒꯦ ꯌꯥꯝꯅ ꯁꯣꯔꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯔꯤ ꯗꯤꯕꯂꯞꯃꯦꯟꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟꯕ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔ ꯃꯌꯥꯝꯁꯤꯅ ꯇꯣꯉꯥꯟ ꯃꯆꯥꯁꯤꯡ ꯈꯣꯝꯖꯤꯜꯂꯒ ꯍꯥꯏꯐꯦꯠ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯃꯆꯨ ꯑꯃ ꯁꯪꯉꯨꯕꯗꯨꯗꯤ ꯑꯗꯨꯗꯤ ꯁꯪꯐꯝꯁꯨ ꯑꯗꯨꯝ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯕ ꯇꯥꯕꯅꯤ ꯃꯄꯥꯟꯒꯤ ꯐꯨꯔꯤꯠ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯂꯤꯠꯇꯕ ꯌꯥꯕ ꯃꯥꯅꯤ ꯆꯨꯝꯃꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯃꯇꯝꯗꯨꯒꯤ ꯑꯗꯨꯗꯤ ꯌꯥꯎꯗꯦ ꯍꯧꯖꯤꯛ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯈꯣꯟ ꯊꯣꯛꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔꯦꯒꯝꯃ ꯖꯨ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨꯒꯨꯝꯕꯒꯤ ꯍꯥꯟꯅꯒꯤ ꯈꯨꯂꯪ ꯏꯁꯩ ꯈꯨꯅꯨꯡ ꯏꯁꯩ ꯍꯥꯏꯕ ꯂꯩꯔꯝꯕꯅꯤꯅ ꯍꯤꯟꯗꯨꯁꯇꯥꯅꯤꯒ ꯁꯟꯅꯗꯤꯒꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯒ ꯁꯟꯅꯗꯤꯒ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯀꯜꯆꯔ ꯑꯃꯁꯨ ꯂꯩ ꯄꯦꯅꯥ ꯅꯨꯡꯅꯥ ꯂꯩꯔꯝꯕꯅꯤꯅ ꯃꯗꯨꯒꯤ ꯁꯩ ꯁꯩꯗꯥꯗꯒꯗꯤ ꯂꯩꯇꯕ ꯆꯥ ꯂꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯕ ꯌꯥꯕ ꯌꯥꯝ ꯁꯥꯊꯤꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯈꯨꯗꯤꯡꯃꯛꯁꯦ ꯍꯧꯖꯤꯛ ꯅꯠ ꯁꯪꯀ꯭ꯔꯤꯇꯤ ꯌꯨꯅꯦꯁꯀꯣꯅ ꯃꯁꯛ ꯈꯪꯉꯤꯅꯦ ꯌꯨꯅꯦꯁꯀꯣꯅ ꯃꯁꯤ ꯀꯩꯅꯣ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯕꯅꯦꯕ ꯃꯅꯤꯄꯨꯔꯤ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯁꯦ ꯑꯗꯣ ꯃꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯦꯅꯥꯗꯒꯤꯅꯦꯕ ꯁꯤ ꯁꯪꯀ꯭ꯔꯤꯇꯟ ꯇꯧꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯨ ꯁꯣꯏꯗꯅ ꯌꯥꯕꯤꯕ ꯑꯃ ꯊꯣꯛꯀꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯪꯀ꯭ꯔꯤꯇꯟꯗ ꯌꯥꯎꯔꯤꯕ ꯈꯣꯡꯊꯥꯡꯗꯒꯤ ꯈꯨꯔꯦꯞꯇꯒꯤ ꯐꯤꯖꯦꯠꯇꯒꯤ ꯆꯥꯛꯆꯦꯠꯇꯒꯤ ꯄꯨꯡꯒꯤꯗꯒꯤ ꯆꯣꯂꯣꯝꯗꯒꯤ ꯃꯗꯨꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯉꯥꯅ ꯀꯔꯝꯍꯥꯏꯅ ꯆꯠꯀꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯆꯣꯂꯣꯝꯗ ꯄꯨꯊꯣꯔꯛꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯕ ꯖꯥꯠꯅꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯊꯤꯖꯤꯟꯕ ꯋꯥꯠꯄꯗꯅꯤ ꯏꯁꯩ ꯑꯃꯈꯛ ꯂꯩꯌꯦ ꯂꯥꯎ ꯊꯤꯔꯨꯁꯤ ꯂꯥꯎ ꯌꯦꯡꯂꯨꯁꯤ ꯂꯥꯎ ꯃꯩꯇꯩ ꯄꯣꯏꯔꯩ ꯂꯝꯗꯝꯁꯦ ꯋꯥꯠꯄ ꯀꯧꯕ ꯂꯩꯇꯦꯗꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯨꯞ ꯏꯁꯩ ꯔꯨꯞ ꯔꯥꯒꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜ ꯍꯥꯏꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯕꯤ ꯖꯌꯦꯟꯇꯀꯨꯃꯥꯔ ꯁꯔꯃꯅ ꯏꯔꯝꯕ ꯏꯁꯩ ꯑꯃꯈꯛ ꯂꯩꯌꯦꯕ ꯂꯥꯎ ꯊꯤꯔꯤꯁꯨ ꯂꯥꯎ ꯆꯤꯡ ꯀꯩꯅꯣꯗꯅ ꯀꯔꯤ ꯂꯩꯔꯤꯒꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯍꯥꯏꯕꯗꯣ ꯊꯤꯕ ꯆꯠꯄ ꯑꯩꯈꯣꯏ ꯍꯧꯒꯠꯄ ꯐꯤ ꯁꯦꯠꯂꯁꯦ ꯐꯤ ꯁꯦꯠꯂꯁꯦ ꯑꯩꯈꯣꯏ ꯊꯤꯔꯁꯦ ꯍꯨꯝꯃꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯕꯁꯦ ꯂꯟꯒꯩ ꯆꯣꯟꯅ ꯂꯩꯔꯤꯕꯁꯦ ꯄꯦꯛꯇꯅ ꯑꯩꯈꯣꯏ ꯑꯝꯇ ꯁꯤꯖꯤꯟꯅꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯈꯪꯉꯣꯏꯗꯕ ꯌꯥꯝ ꯂꯩ ꯇ꯭ꯔꯦꯖꯔ ꯌꯥꯝ ꯂꯩ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜꯒꯤ ꯑꯣꯏꯕ ꯀꯜꯆꯔꯦꯜ ꯃꯆꯥꯛꯁꯤꯡ ꯌꯥꯝ ꯂꯩ ꯍꯥꯏꯕꯅꯤ ꯄꯣꯏꯟ ꯈꯛꯇꯪ ꯑꯣꯖꯥ ꯀꯩꯅꯣꯗꯒꯤ ꯇꯥꯖꯅꯤꯡꯉꯤ ꯙꯅꯟꯖꯣꯏꯗꯒꯤ ꯇꯥꯖꯅꯤꯡꯉꯤ ꯃꯗꯨ ꯚꯦꯂꯨ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯉꯁꯥꯏꯒꯤ ꯑꯃꯤꯀꯤ ꯉꯍꯥꯟ ꯁꯦꯝꯒꯗꯧꯔꯤꯕ ꯁꯦꯃꯤꯅꯥꯔꯁꯤ ꯚꯦꯂꯨ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯂꯩꯕꯅꯤ ꯚꯦꯂꯨꯁꯤ ꯀꯗꯥꯏꯐꯥꯎꯗ ꯑꯣꯏꯗꯣꯔꯤꯅꯣ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯔꯤꯕ ꯚꯦꯂꯨꯁꯤꯗꯗꯤ ꯉꯁꯥꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯃ꯭ꯌꯨꯖꯤꯛꯀ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯉꯁꯥꯏ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒ ꯈꯨꯂꯪ ꯏꯁꯩꯒ ꯂꯥꯎꯅꯔꯝꯕꯁꯤꯁꯨ ꯑꯗꯨꯝ ꯚꯦꯂꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯊꯤꯟꯖꯜꯂꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯑꯗꯨꯒ ꯄꯔꯀꯨꯁꯟ ꯃꯌꯥꯝꯁꯤꯅꯁꯨ ꯚꯦꯂꯨ ꯍꯦꯛꯇ ꯂꯩꯌꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯃꯗꯨꯋꯥꯏꯗ ꯚꯦꯂꯨ ꯍꯥꯏꯕ ꯄꯣꯠꯁꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯀꯔꯤ ꯊꯝꯕꯤꯕ꯭ꯔꯥ ꯚꯦꯂꯨꯁꯦ ꯃꯁꯤ ꯍꯧꯔꯛꯐꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ म्यूजिक हाइजिबक्तबु सेमगा कनोमदगी तारुरगा अइना मदुदा आइडिया अम लागा मदुदा हाइफेट अदुदगी हौरकफम ओइरगा आइगी इनोट पिरकवा ओइरगा तौबुदो
ꯑꯗꯨꯒꯨꯝꯕꯁꯤ ꯚꯦꯂꯨꯁꯦ ꯈꯔ ꯍꯟꯊꯒꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯐꯖꯅ ꯇꯝꯃꯨꯔꯒ ꯌꯥꯝꯅ ꯍꯣꯠꯅꯔꯒ ꯃꯥꯒꯤ ꯃꯇꯣꯟꯗ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯅ ꯃꯥꯒꯤ ꯏꯝꯄ꯭ꯔꯣꯚꯥꯏꯁ ꯊꯣꯠꯇꯨꯅ ꯂꯥꯛꯑꯒ ꯄꯣꯠ ꯄꯨꯊꯣꯔꯛꯄꯗꯣ ꯑꯗꯨ ꯁꯣꯏꯗꯅ ꯃꯒꯨꯟ ꯂꯩꯒꯅꯤ ꯑꯗꯨꯅꯅꯤ ꯑꯗꯨꯒꯨꯝꯕ ꯄꯨꯊꯣꯛꯈꯤꯕ ꯄꯣꯠꯁꯦ ꯆꯍꯤ 40-50 ꯆꯠꯂꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯕꯅꯤꯅ ꯉꯁꯥꯏꯒꯤ ꯁꯝꯇꯥꯏꯝꯁ ꯂꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ XYZ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯈꯔꯒꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯃꯤꯅꯤꯃꯥꯏꯁ ꯇꯧꯕ꯭ꯔꯥ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯕ ꯁꯤꯡꯅꯕꯁꯨ ꯂꯩ ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯄꯣꯠꯇ ꯚꯦꯂꯨ ꯂꯩꯕ ꯍꯥꯏꯔꯤꯁꯦ ꯊꯥꯏꯅꯒꯤ ꯄꯣꯠꯇꯣ ꯚꯦꯂꯨ ꯂꯩꯗꯅꯅꯦ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯉꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯦ ꯊꯥꯏꯅ ꯑꯣꯏꯗꯣꯏꯅꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯤꯅ ꯚꯦꯂꯨ ꯂꯩꯔꯒꯗꯤ ꯃꯇꯝꯗꯨꯗ ꯚꯦꯂꯨ ꯂꯩꯕꯅꯦꯅ ꯀꯥꯎꯟ ꯇꯧꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯏ ꯄꯣꯠꯁꯦ ꯇꯁꯦꯡꯅ ꯇꯔꯪꯅ ꯑꯥꯏꯗꯔ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯤꯕ ꯇ꯭ꯔꯦꯖꯔꯁꯤꯡꯁꯦ ꯍꯟ ꯇꯧꯔꯒ ꯄꯨꯊꯣꯛꯄꯤꯒꯦꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯒ꯭ꯂꯣꯕꯦꯜꯂꯤ ꯆꯠꯅꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯆꯠꯅꯔꯤꯕ ꯅꯤꯌꯣꯝꯁꯦ ꯁꯤꯖꯤꯟꯅꯔꯒ ꯇꯁꯦꯡꯅ ꯃꯥꯒꯤ ꯊꯣꯠꯇꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯑꯣꯟ ꯂꯝꯕꯤ ꯑꯃ ꯄꯨꯊꯣꯛꯄꯗꯣ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯑꯦꯟꯀꯔꯦꯖ ꯇꯧꯒꯗꯧꯁꯦ ꯑꯗꯨꯅꯤ ꯚꯦꯂꯨ ꯍꯥꯏꯔꯤꯁꯦ ओके भेलूसी है जातोब लास्ट पॉइंट जातोब थमजरंगे हजिकी भेलूसी वाफम थमीरबनी नंगासागी हाना सही याकई ममांगदा ओजा नरेन साई अरीबी इसै 1902 दगी हौरे हारे अखोगी मतंगी ओजा नरेन हाबिब 30 सेप्टेम्बर मतंगी इसै निमिदना लेपिसे नरसिंह ड्रामा साना पदि तरपनी हाइबा वाफम जलेबिना मतंदुगी पोसी हाइतारे अरीबी इसै म्यान हजिकी पान तानरीबा अदबु हजि लेरिबा हईबा मास्टर लोरबा नत्रगा कनागुंबा हईबा थिनबदा कंपोज तौबदा हईबा कंपोजिशन तौबसे मयेक्सी इसैसी सही अनि फाना सता होम फाना सता जाव दुबो स्वाइसे भेलु हजि करिनो हाइबा वाफम दिने ओजा कनोना धनंजयना हाइबि दुगा ओजा तौबगी एक्सपीरियंस करि लेबा सैदा यम नुंगाइबा वाफम ने मसे हौजिकी इसै सही अनि फाना सत्तबा हाइबसे मसे अहिबनदि तौरिबा मयान माने मसे ngasai ke masi importance se mayak tu yam important way hai jani ai mote de mayak si backbone oidori brother ama backbone oidoi ni mayak tu na pot tu sagat pada karam mong na sagat laga di hen value lai doi no hai ba pot tu lak doi ni ngasai khudumina ojan ne hai bi ge ba ai lani na adu lai ram mo hai bisina mayak oi raga di madugi palakadu bisu do ai adu lai ram ai adu lani hai tab ne aduna mayak se lyrics se quite important okay maduna yumbam oraga surdu dum laksa doine ba adu da value lakadu oza danjoi kari habi kanom habi yam tien habi ramu हाइबिसै सप्लीमेंट तौजगे yam tien tau अखोगी लेरिबा अखोगी इसै हाइबा पोसिदने मागी वैल्यू से कमाइना डिफाइन तौगेबु इसै से आइने इरिबि इसै से आई नते हाबा इसै इगिबा मिदुगी ओइगिद्रेबा इसै ओइगिबदगी लिटरेचर हाइजिमक्तबु फुल मार्क्स मुंग फंगदबनी अदुना तोंगान मगुन लेबे इसैदि तोंगान आधा हलकनेबा अदुना मसिदि इनडिफाइनाइट नि अदुना नि वैल्यू हाइबा पोसिदा कोनि यामना होगिना खनबा मथौ तारिसे अदु खतने आइना हाइजे ओके याम नुंगाइ जै ngasi development of manipuri matam isai habda oza naren oza dhananjoy amade za tom limbik tuna tongan ba matam isai matang da naina biba duka masida hena marui ba wafam kya phongdo pu da manungi maikai dagi guest homa puta thagat phongdo se loina ngasi ko ni manungi thorom se batang sida tension jare manipur sumani tongan phomje thole thodo watok singi tamak impact news mi tanon lebiu